ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯔꯣꯟꯕ ꯔꯨꯝ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯔꯣꯟꯕ ꯔꯨꯝ꯫ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯇꯝꯂꯤꯕꯁꯤ ꯃꯈꯣꯏ ꯁꯥꯇ꯭ꯔ ꯌꯥꯝꯃꯤ꯫ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯂꯩꯀꯥꯏ ꯄꯨꯟꯕ ꯍꯥꯏꯔꯒꯗꯤ ꯔꯣꯃꯤꯌꯣ, ꯌꯥꯏꯐꯕ ꯑꯃꯗꯤ ꯈꯦꯂꯦꯟꯅꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯁꯤ ꯂꯥꯡꯂꯦ ꯂꯥꯡꯃꯤꯟꯅꯕ, ꯉꯥꯎꯔꯦ ꯉꯥꯎꯃꯤꯟꯅꯕ, ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ, ꯑꯃꯅ ꯍꯥꯏꯔꯛꯄ ꯊꯕꯛꯇ ꯑꯃꯅꯁꯨ ꯍꯣꯏ ꯍꯦꯛꯇ ꯌꯥꯕ, ꯑꯐ ꯐꯠꯇ ꯈꯟꯊꯕ ꯉꯝꯗꯕ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡꯅꯤ꯫ ꯏꯟꯈꯠꯂꯛꯄ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯃꯈꯣꯏ ꯌꯥꯝꯅ ꯈꯪꯅꯤꯡꯕ, ꯂꯥꯡꯅꯤꯡꯕ, ꯉꯥꯎꯅꯤꯡꯕ ꯃꯇꯝꯅꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝꯗꯨ ꯁ꯭ꯀꯨꯜ ꯀꯥꯔꯛꯇꯨꯅ ꯁ꯭ꯀꯨꯜꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯨꯟꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯅꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯃꯃꯥꯟꯅꯕ ꯑꯃꯅ "ꯑꯩꯗꯤ ꯉꯍꯥꯟꯈꯩꯕꯨ ꯈꯪꯕꯨ ꯈꯪꯗꯦꯅꯦ, ꯑꯩꯈꯣꯏꯒꯤ ꯋꯥꯔꯗꯦꯟꯅ ꯍꯥꯏꯕꯗ ꯑꯁꯣꯝ ꯃꯇꯥꯏꯔꯣꯝꯗ ꯂꯩꯕ ꯀꯥꯗꯨ ꯆꯪꯒꯨꯅꯣꯗꯅ ꯍꯥꯏꯔꯛꯄꯒꯤ ꯋꯥꯅꯤ꯫ ꯉꯁꯥꯏꯗꯨ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯋꯥꯔꯤ ꯁꯥꯟꯅ ꯆꯠꯄꯗ ꯀꯥꯗꯣꯝꯗ ꯀꯣꯛ ꯀꯣꯛ ꯂꯥꯎꯕ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯈꯔꯁꯤ ꯆꯪꯁꯤꯜꯂꯒ ꯌꯦꯡꯂꯨꯅꯕ ꯍꯥꯏꯅ ꯇꯧꯕꯅꯤ꯫ ꯃꯇꯝꯗꯨꯗ ꯋꯥꯔꯗꯦꯟꯅ ꯀꯗꯣꯝ ꯆꯪꯉꯤꯕꯅꯣ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯏ꯫ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯁꯣꯝ ꯅꯥꯀꯟꯗ ꯆꯪꯒꯦ ꯇꯧꯕꯅꯤ ꯍꯥꯏꯔꯨꯕꯗ ꯆꯪꯉꯨꯅꯨ, ꯆꯪꯉꯨꯕ ꯌꯥꯗꯕꯅꯤ ꯍꯥꯏꯗꯨꯅ ꯇꯥꯜꯂꯛꯄꯒꯤ ꯋꯥꯅꯤꯗ"꯫ ꯅꯤꯄꯥ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯔꯣꯃꯤꯌꯣꯅ "ꯍꯦꯔꯥ, ꯄꯣꯠ ꯆꯩ ꯊꯝꯕ, ꯄꯣꯠ ꯆꯩ ꯀꯩꯀꯩ ꯄꯩꯕ ꯃꯐꯝ ꯑꯣꯏꯔꯝꯒꯅꯤ꯫ ꯅꯈꯣꯏꯅꯒ ꯄꯣꯠ ꯆꯩ ꯌꯦꯞꯈꯤꯗ꯭ꯔꯥ, ꯍꯨꯔꯥꯟꯈꯤꯗ꯭ꯔꯥꯅ ꯍꯥꯏꯔꯛꯄ ꯑꯣꯏꯔꯝꯒꯅꯤꯗ"꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯃꯌꯥꯝꯗꯣ ꯋꯥ ꯋꯥ ꯅꯣꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯐꯕꯅ "ꯍꯩ, ꯐꯥꯒꯤꯁꯨ ꯐꯥꯒꯤꯅꯤ꯫ ꯑꯁꯣꯝ ꯊꯪꯕ ꯂꯩꯕꯗ ꯀꯥꯗꯨ ꯀꯩꯅꯣꯝꯗꯤ ꯇꯧꯕ ꯃꯥꯜꯂꯤ꯫ ꯉꯍꯥꯟꯁꯨ ꯑꯩꯅ ꯆꯪꯂꯨꯕꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯃꯅ ꯆꯪꯉꯨꯅꯣꯗꯅ ꯂꯥꯎꯔꯛꯈꯤꯕꯅꯤ꯫ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯀꯔꯤꯅꯣꯝ ꯇꯧꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯒꯤ ꯀꯥꯗꯨꯒꯤ ꯍꯦꯛ ꯊꯪꯅꯅ ꯑꯩꯈꯣꯏꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯨ ꯃꯌꯥꯝ ꯄꯩꯗꯅꯀꯣ꯫ ꯃꯗꯨꯒꯤ ꯃꯈꯣꯡꯗ ꯎ ꯄꯥꯝꯕꯤ ꯃꯌꯥꯝꯁꯨ ꯍꯧꯏ꯫ ꯎꯔꯨꯝ ꯋꯥꯔꯨꯝ ꯑꯣꯏꯅꯒ ꯇꯧꯔꯦ꯫ ꯑꯩꯗꯤ ꯃꯗꯨꯒꯤ ꯀꯥꯗꯨ ꯀꯩꯅꯣꯝꯃ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤꯌꯦ"꯫ ꯑꯁꯨꯝꯅ ꯑꯃꯅ ꯑꯃ ꯉꯥꯡ ꯑꯃꯅ ꯑꯃ ꯉꯥꯡ ꯑꯁꯨꯝ ꯉꯥꯡꯅꯔꯛꯄꯗ ꯃꯈꯣꯏ ꯑꯃꯅ "ꯉꯍꯥꯟꯋꯥꯏꯒꯤ ꯃꯇꯝꯗ ꯀꯥ ꯑꯗꯨꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯦ ꯍꯥꯏ, ꯕꯣꯔꯗꯤꯡꯁꯨ ꯑꯣꯏꯔꯝꯃꯦꯅ ꯍꯥꯏ꯫ ꯑꯗꯨ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯤ ꯂꯩꯈꯤꯗ꯭ꯔꯦꯗꯅ ꯍꯥꯏ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯣꯃꯤꯌꯣꯅ "ꯑꯗꯨꯗꯤ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯀꯔꯤ ꯇꯧꯕꯖꯥꯠꯅꯣ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯪ ꯌꯦꯡꯁꯤꯔꯣ" ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯍꯥꯏꯅꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯁꯥꯇ꯭ꯔ ꯈꯔ ꯑꯗꯨꯅ "ꯃꯇꯧ ꯀꯔꯝꯅ ꯌꯦꯡꯒꯗꯧꯔꯤꯕꯅꯣ? ꯑꯩꯈꯣꯏꯗꯤ ꯁ꯭ꯀꯨꯜꯒꯤ ꯃꯇꯝ ꯂꯣꯏꯔꯒ ꯌꯨꯝ ꯌꯨꯝꯗ ꯍꯟꯅꯔꯤꯕꯁꯤꯗꯤ" ꯍꯥꯏꯗꯨꯅ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯅ ꯌꯥꯔꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯔꯣꯃꯤꯌꯣꯅ "ꯑꯗꯨꯒꯤꯗꯤ ꯀꯔꯤꯃꯇ ꯈꯜꯂꯨꯅꯨ꯫ ꯁ꯭ꯀꯨꯜ ꯑꯁꯤ ꯁꯨꯇꯤ ꯍꯦꯛ ꯊꯥꯈ꯭ꯔꯕꯗꯤ ꯁ꯭ꯀꯨꯜꯁꯦ ꯃꯇꯣꯝꯇ ꯂꯩꯍꯧꯒꯗꯧꯔꯤꯕꯅꯤ꯫ ꯀꯅꯥꯅꯁꯨ ꯁꯪꯕ ꯅꯠꯇꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁ꯭ꯀꯨꯜ ꯑꯁꯤ ꯇꯥꯟꯅ ꯂꯥꯛꯂꯒ ꯇꯨꯃꯤꯟꯅ ꯌꯦꯡꯕ ꯌꯥꯒꯅꯤ" ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯈꯔꯅꯗꯤ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯌꯥꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯔꯣꯃꯤꯌꯣꯅ ꯍꯧꯗꯣꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯏꯐꯕ ꯑꯃꯗꯤ ꯈꯦꯂꯦꯟ ꯃꯈꯣꯏ ꯑꯅꯤꯗꯤ ꯌꯥꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯑꯔꯣꯟ ꯑꯊꯨꯞ ꯂꯩꯕꯖꯥꯠꯅꯣ ꯍꯥꯏꯕꯗꯣ ꯃꯈꯣꯏ ꯑꯅꯤꯁꯨ ꯌꯥꯝꯅ ꯌꯦꯡꯅꯤꯡꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯁ꯭ꯀꯨꯜꯒꯤ ꯃꯇꯝ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯃꯥꯒꯤ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯅꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯉꯁꯥꯏ ꯃꯈꯣꯏꯅ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤ ꯑꯗꯣ ꯇꯁꯦꯡꯅ ꯀꯥꯎꯔꯨꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯗꯣꯝꯗꯒꯤꯅꯣ ꯋꯥꯍꯧ ꯑꯃꯗꯒꯤ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯋꯥꯔꯤ ꯑꯗꯣ ꯁꯥꯟꯅꯔꯛꯂꯤ꯫ ꯃꯈꯣꯏꯅ ꯍꯥꯏꯅꯔꯤ, "ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯃꯗꯣ ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯆꯠꯂꯒ ꯌꯦꯡꯊꯣꯛꯂꯨꯁꯤ꯫ ꯍꯧꯖꯤꯛꯀꯤꯗꯤ ꯑꯣꯖꯥꯁꯤꯡꯁꯨ ꯂꯣꯏꯅꯃꯛ ꯂꯩꯔꯝꯈꯤꯒꯅꯤ, ꯑꯗꯨꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯣꯏꯅ ꯆꯠꯂꯒ ꯌꯦꯡꯁꯤ" ꯍꯥꯏꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯐꯕ ꯈꯦꯂꯦꯟꯅꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯔꯣꯃꯤꯌꯣꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯑꯗꯨ ꯍꯧꯈꯤꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ꯫ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯣꯃꯤꯌꯣ, ꯌꯥꯏꯐꯕ ꯑꯃꯗꯤ ꯈꯦꯂꯦꯟ ꯃꯈꯣꯏ ꯑꯍꯨꯝꯁꯦ ꯍꯧꯅꯔꯒ ꯁ꯭ꯀꯨꯜ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯁꯤ ꯀ꯭ꯂꯥꯁ 9 ꯀꯥꯔꯤꯕ ꯁꯥꯇ꯭ꯔ ꯉꯥꯛꯇꯅꯤ꯫ ꯑꯁꯨꯝꯅ ꯁ꯭ꯀꯨꯜ ꯑꯗꯨ ꯇꯝꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯤ ꯀꯅꯥꯁꯨ ꯊꯦꯡꯅꯗꯦ꯫ ꯃꯇꯝꯗꯨ ꯄꯨꯡ 9 ꯃꯨꯛ ꯇꯥꯔꯕꯅꯤ꯫
असम लापना हौजिक्ति स्कूल अदुगी मनाक यौसिल्लक्लबदा मखोइना स्कूल अदुगी फक्लोंग अदो चोंगसिन्दुना चंगक्लै स्कूल अदुगी फक्लोंग दु थोइना हेना वांगना खादी अदुगा मखोइना चोंथोक चोंसिन तौबा याबा अनेम मफम अमसु लैरी मफम अदुदा मखोइना चंगसिल्लक्लिबनी आसम चंगसिल्लक्पना स्कूल अदुगी मफम अदुदा इकोइ कोइना येंगक्पदा करिसु लैबदी उदी मखोइना खली स्कूल से मी अमता लेतब नुमिदांगदी सुमाइना तुमिन लेबजनिको मतम मदुता खेलेना अस अखोइ स्कूल येगु लापना तेसे कारदु चंगसलाओ असमना हायरगा मखोइना पाइरकपा टॉर्च लाइट अदो अमु ngalhanduna मखोइ चंगसिल्लक्ली का अदुगी मनाक यौसिल्लकपदु मखोइगी वाखल नरे करिनो का अदुता चंगलकनु हाइबकी बतावगुम सहुम खरम मखोइदा फंगी मसादा खंगसा साबा अमदी करिनो खंगदबा मिराउखुल खरसु तारी मसेगी मतुंग मखोइ अहुमदु असुम चंगसिल्लकपना का अदुगी थोंजेन पान फावबदी यौसिल्लकली मतम मदुता याइफबना ए सिटी सोलोलीने कमाय हांगदुबा असोमना हायरकपदा खेलेना सोसे फकाइदसी अदुगा मनुंगदा चंगलगा हेक्ति येंगसी मदुदा रोमियोना ngaikhoda adumana torurabati nongalakpada so phakairaga lerame haidana wa amu thungdaba tari adudi kamai jaksi haino asomna halakpada romiona ngaikhose singongdagi pakthara yengsi asomna hairaga मखोइगी लेरिबा का अदुगी सिंगोंगदा पाक्थरगा का अदुगी मनुंगदा करी लेबगी हाइदुन येंगी का अदुगी मनुंगदा हाना मफम मदो क्लासरूम ओइरंबगी ब्लैकबोर्ड अमति फानसिंग अदुगा मल्लब पोचै कया अमसु मनुंग अदुदा लेरी काचिन कोया सिंगदसु करिनो खंगदबा मयो मयाम अमा लेबदा नतना फान अति अकाय मयाम अमसु लेरी यमसु मोसली असमना रोमियोना पाक्थरगा यिंगमलगा सत नोंखतखिबा दुत्ता कनागुंबा अमगी मखोंग हाइफेट उबदगी महाक अमुक सत पाक्थरगा दुस्लाइ कापलु येंगी अदुदी कनासु लेरमदी मतम अदुदा येफबना कैदौरगे कयुनो नमुक सतलों पाक्थैदुना हाइदुना हंगकपदा रोमियोना खंगदेदा किनोम लेखिबा अदुनानि अदु कमाइ चंगजि हाइनो असमना मखोइ वा असम तानरकपदा स्कूल अदुगी फगलांग अदुगी नाकलोमदा अहोब अमा लेरिबदु मखोइना उरखि अदुबु अहोब असिदा संगलबा मतुंगदा का अमा तागदौरिबनी का अदुतके अमुक लानसिल्लकलगा हौजिक मखोइना चंगबा पामलिबा का असि यौगदौरिबनी मसिक नतबा असोम थंगबा हाइबदी ओइरोम थंगबा नाकलोमददी मथंग ऑफिस अमति अतै का मथंग लेख्रै अदुगा मखोइना चंगसि हाइनरिबा जेलोम थंगबा नाकल असोमददी मखोइगी युम अदुगा नंगना उ पाम्बी महौरी उ पाम्बी अदुदगी मखोइना करक्लगा का अदुकी ख्वाइ मथक थंगबा सिंगोंगी मथक लोमदा अहोब अमा लै मदु nghanwaida मखोइना फगलांग वाइ तैबदा यरोमदबरा नत्रगना करी मरमगी हुटखिबनो हाइबदी मखोइसु खंगहौद्री अदुबु अहोब अमदि लै मदुगी अहोब अदुता मखोइ लिसलगा चंगलकपा यागनी हाइरी अदुबु लिसन खिबगिदि यारनी होरेन थोलकपदी कमाइ तौगनी हाइदुना हाइनरी मसिदगिदि खेलेना मपानदा लेहौरगा थौरी पाइदुना लेहौरब मतुंगदा थौरीदगी कारकपा यागनी हाइदुना मखोइना हाइनरी मसिदगिदि मखोइना फमदाइदा करी लेगे हाइदुना जेंगलकपदा मखोइगी स्कूलगी मखोइना सानबदा सिजिन्नबा थौरी थौरांग खरा लेरिबदु उरी मसेगी मतुंग हौजिक्ति स्कूल अदुगी अहोबरुता लिसिन्दुना चंगनबगिदमक्ता मखोइ सेम साबा हौरक्ली थौरी अदो तसेंग थौरी मकिनती फीगुंबा अमति लंगसिंगना तासलगा सेंबा पोषक अमनी फी मचेसिंगना सेंबा थौरी ओइबनिना कयाम कल्लिबनो हाइबदुदी मखोइना खंगबनती चिंगबा मतमदा खर मखैदि कल्ले अदुबु मखोइना यानथबा मतमदा तलकनी तलओइ हाइबदुदी खंगबनती मसिगी मतुंग रोमियो अमति याइफबा मनुंग दोमदा चंगख्री यामना वाना चंगलबा मतुंगदा मनुंग फावबदी यौखी असोमदना वांगवदा खेलेंदो तुमिन्ना दारी अदुता फमलगा लैरिबनी रोमियो अमदी याइफबा मखोइना असुम चंगलकपना असोम थंगबा रूम अदुता चंगनबगिदमक्ता सेम सारकलै मखोइना पामलिबदुसु थंगनबा रूमदा लैरिबा कारदुता चंगबनी मखोइना पामलिबसी मसिदगिदि मखोइना फानसिंग अदो मथंग लोनखत्तुना फान अदुता काखलकलगा असोम थंगबा फलांगलोमदा अमुक फावजलकली कारदुता यौसिलकली मसिदगिदि सोमदना खेलेंदो तुमिन्ना फमदुना लैरिङै महाकी लेंजुमदा कनागुंबा अमना पोपो थारकली अदुमा थारकपदुदा खेलेन सत लैथुलगा तोस्लाइ तो कापना येंगी अदुबु
kana amata leiramdi aduga manakdari una khadi tarami una tarakpa aduta mahaki lingjum tasanbadagi mahakna pakatpa urura male khaladuna mahanu una aduta phaipet makhongna kawraga mahak amuk tuminda phamthai aduga Romeo amati yaifabana asom thangba ka yaukhre haiba he khangakpadagi room adu yawunaba mahaksu parap lakli aduga phalangda tungdung thilli somdana kamdori Romeo amadi yaifaba makhoyani swai lawi hai kanano haiduna hangdubada khelena noi yawrabo haiduna hangi Romeo na hai maha chandan kasinaga kharaga mamme nung adumba thilapududi kodi but malurene asomna tuminna sanariba wari adu khelena hoine adu noi yam kuileno mapanda leibasi tomtani ei kaya hainadi asomna hairakpada yaifabana o kaisu khaluno asomna hainaraga makhoina ka adu da kari kai leibagi haiduna yengakli ka adu ta karisu leiti phanati akai sing amati kachin koya ta amona kai mayom sing leibadu natana karisu leiba udi matam madutta yaifabana ka sidadi karisu leiti sida mona changba yadrin jahandri sibu karigino sida mona changba thimga piriba sibu karigino asomna makhoina wari sanari gai khelena as dudi kemritadi tholo yarese ai thalai bisa hainadeba asomna hainari ngai khilenge matungda kanagumba masatkhibagi nungsit ki oiba sawhumba ma phangi khelen kanune hadna leithorokpada kanasu leiramdi akoi badutta koilei leidru jengbada kanasu leiramdi khelen pakhalakladuna mahaksu upambi aduda kakhalakli aduga room aduga thangnariba ka aduda mahaksu sangsilakli khelena sumasum sangsilakpana Romeo amati yaifaba makoi anina leiriba room adugi ka adudasu mahaksu sangsilakli matam marutta yaifaba amati Romeo na kayo nangdi asam thuna nambu hujikta mapana lehobutaine as aini mapana leiringaidana tungda kana ko mama chakibagi sawum phangi adugane nangdaga si popo phuri adeduda ai hainiraktuduna nabana kina ka lakli basini asam hairakad yaifabana farese khoi thongna ba tawsi karim leiti asum na hairaga makhoi asum thangba karom de ke lakam matamda tawkhiba atu ka chap manana phan singdo amuk lon khatnaraga phaglang aduta ngasallaga aso wangmada lanthoknabagi damakta sem sari asumna makhoina phal singdo mathang longkhatnari ngai aduta ka manung aduta namtiba manamama namlakhi matamar Robiona karino ngasai makai di namdi hojikada namtiba manamama namlibasina karmai tawrijano asumna haibadu da yaifabana huine ngasai makai di namdi as che chanaba tawrsi asumna makhoido kharadi kiba hongraklabani karu dagi thokina patorakpada ka aduki kachil amata kanagumba aba sut kapagi makholama tar'i khonjal adu tabada makhoi ohum chap manana kachil adonda yengsalli makhoina asumna yengsalubada nupi amagi phijon setpa masammana jum thadaba nupi ama phaglang kachil adutta mamaya do lesellaga kaptuna leiribadu makhoi ohumna uri makhoi ahumna pariba torchlight ado hojik amatada chap manana kapsillibana yenglibani matam maruda yefabana kanano nang kanano phamasta kamai leramino haiduna hangi matam mar Romeo na ngaiko plus masigi room masida mi changba yahandri bisi masigi nupi si phajillaga thambagi oiraba jalo wafam maruda khelena ate khangdi yamathuna ikoi wafam masigi thokina ba tawsi hairi matam maruda yefabana ngaiko he nupi si kanano hauda ungtang hangkisi matam aduda khelena noi hangoro aidi chani haiduna phaladu kakhanaba torokpada nupi ado lepkhalakli nupi adon lepkhalakpadutta Romeo amadi yaifaba kari torokadoriba jano haiduna makhoi ridi chapjungna lepna leiri khelendi phaladu kakhalaga asom thamba wamada chongthokhinaba yamna kanna tawringai khanghoudana nupi ado makhoi ahumgi manakta tabna matung handuna changselakli madu ubada Romeo yaifaba amadi khelen makhoi ahum do room adudagi thokinabagi damakta phal aduda parap kakhanarakli adubu makhoi ahumna adumna ipa pakhana gudung kakhatpa aduda phalato gorong launa ningkhairakli asomna ningkhai khiba aduda makhoi su tasengna chaina phangli sokpasu yaunari chaina khol khara phangbagi wani maraibak phaba haigadra tekpa tabadi yahodri makhoina tusalurba matungda amu haugatuna
ꯀꯥ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯤ꯫ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝꯗꯤ ꯁꯣꯏꯗ꯭ꯔꯦꯗꯅ ꯑꯩꯈꯣꯏ ꯉꯁꯤ ꯔꯨꯝ ꯑꯁꯤꯗ ꯆꯦꯟꯐꯝ ꯂꯩꯇꯗꯅ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯥꯈꯠꯄ ꯑꯃꯗꯤ ꯃꯤꯄꯥꯏꯕ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯐꯥꯜ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯃꯔꯣꯟ ꯌꯥꯝꯅ ꯊꯨꯅ ꯂꯣꯟꯈꯠꯇꯨꯅ ꯃꯈꯣꯏ ꯄꯔꯞ ꯀꯥꯈꯠꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯔꯨꯝ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯊꯣꯛꯈꯤꯅꯕ ꯇꯧꯔꯛꯄ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯐꯥꯟꯒꯤ ꯃꯈꯣꯛ ꯑꯃꯕꯨ ꯁꯣꯔ ꯂꯥꯛꯇꯨꯅ ꯆꯤꯡꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯒꯣꯔꯣ ꯂꯥꯎꯅ ꯇꯥꯔꯛꯏ꯫ ꯑꯁꯨꯝꯅ ꯒꯣꯔꯣ ꯂꯥꯎꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗꯨꯗ ꯃꯈꯣꯏ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯗ ꯅꯨꯄꯤ ꯑꯃꯅ ꯐꯥꯜꯒꯤ ꯇꯪꯈꯥꯏ ꯇꯦꯛꯈ꯭ꯔꯕ ꯐꯥꯜ ꯑꯃꯕꯨ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯂꯤꯕꯗꯨ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗ ꯃꯈꯣꯏꯗꯤ ꯀꯤꯃꯟꯈꯤꯕꯅ ꯆꯦꯜꯂꯣ ꯍꯥꯏꯗꯨꯅ ꯐꯥꯜꯗꯨꯗꯒꯤ ꯒꯣꯔꯣꯡ ꯂꯥꯎꯅ ꯀꯥꯈꯠꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯐꯥꯜꯗꯣ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯊꯥꯕ ꯅꯠꯇ꯭ꯔꯤꯕꯅꯤꯅ ꯐꯛꯂꯥꯡ ꯑꯗꯨꯗ ꯆꯣꯡꯈꯠꯄꯁꯨ ꯑꯃꯨꯛ ꯉꯝꯗ꯭ꯔꯤ꯫ ꯐꯥꯜ ꯑꯗꯨ ꯑꯃꯨꯛ ꯂꯧꯈꯠꯂꯒ ꯑꯃꯨꯛ ꯂꯣꯟꯈꯠꯇꯨꯅ ꯊꯥꯅꯅꯕ ꯍꯣꯠꯅꯔꯤꯉꯩ ꯃꯐꯝ ꯑꯗꯨꯗ ꯉꯥꯜꯂꯝꯕ ꯇꯣꯔꯆꯂꯥꯏꯠ ꯑꯗꯨ ꯃꯊꯪ ꯄꯤꯠ ꯈꯞꯇꯨꯅ ꯃꯨꯠꯄ ꯍꯧꯔꯛꯂꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯎꯄꯥꯏ ꯂꯩꯇꯦ ꯀꯥꯆꯤꯟ ꯑꯃꯗ ꯆꯦꯟꯁꯤꯜꯂꯒ ꯂꯣꯠꯄ ꯅꯠꯇꯅ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯄꯔꯞ ꯀꯥꯆꯤꯟ ꯑꯃꯗ ꯆꯦꯟꯁꯤꯟꯗꯨꯅ ꯅꯣꯡꯉꯥꯟꯕ ꯉꯥꯏꯔꯁꯤ ꯍꯥꯏꯅꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯑꯣꯠ ꯅꯩꯗꯨꯅ ꯐꯨꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯤ꯫ ꯃꯤ ꯑꯃꯕꯨ ꯐꯨꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄ ꯑꯗꯨꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝꯗꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯀꯟꯅ ꯂꯥꯎꯈꯤꯕ ꯑꯗꯨꯗ ꯀꯥ ꯑꯗꯨꯒꯤ ꯑꯁꯣꯝ ꯊꯪꯕ ꯋꯥꯡꯃꯗꯁꯨ ꯃꯈꯣꯏꯒ ꯆꯞ ꯃꯥꯟꯅꯕ ꯈꯣꯟꯖꯦꯜꯗ ꯀꯟꯅ ꯂꯥꯎꯈꯠꯂꯛꯂꯤ꯫ ꯑꯗꯨꯝꯅ ꯂꯥꯎꯈꯠꯂꯛꯄꯗꯨꯗ ꯔꯣꯃꯤꯌꯣꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯦꯛ ꯍꯪꯂꯨꯕꯒ ꯑꯁꯣꯝ ꯊꯪꯕ ꯐꯛꯂꯥꯡꯒꯤ ꯋꯥꯡꯃꯗꯒꯤꯁꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯦꯛꯇꯃꯛ ꯍꯪꯉꯛꯏ꯫ ꯌꯥꯏꯐꯕꯅ ꯑꯩꯈꯣꯏꯕꯨ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯈꯣꯟꯖꯦꯜꯗ ꯑꯁꯣꯝ ꯊꯪꯕ ꯀꯥ ꯑꯗꯨꯗꯒꯤꯁꯨ ꯑꯩꯈꯣꯏꯕꯨ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ ꯍꯥꯏꯔꯤ꯫ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤꯗ ꯈꯦꯂꯦꯟꯗꯤ ꯇꯨꯃꯤꯟꯅ ꯎꯪꯂꯒ ꯐꯝꯂꯒ ꯂꯩꯔꯤ꯫ ꯃꯍꯥꯛꯅ ꯀꯥ ꯑꯁꯤꯗ ꯆꯪꯂꯛꯂꯝꯗ꯭ꯔꯕꯗꯤ ꯐꯔꯝꯒꯗꯕꯅꯤ ꯍꯥꯏꯗꯨꯅ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯌꯥꯏꯐꯕꯅ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯇꯣꯔꯆꯂꯥꯏꯠꯇꯣ ꯑꯃꯨꯛ ꯀꯥꯞꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯃꯗꯨꯗꯗꯤ ꯃꯈꯣꯏꯒꯤ ꯇꯣꯔꯆꯂꯥꯏꯠꯇꯣ ꯄꯤꯠ ꯈꯞꯂꯒ ꯑꯃꯨꯛ ꯉꯥꯜꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯇꯣꯔꯆꯂꯥꯏꯠ ꯑꯗꯨꯅ ꯄꯤꯠ ꯈꯞꯂꯒ ꯉꯥꯜꯂꯛꯄ ꯑꯗꯨꯗ ꯑꯀꯣꯏꯕꯗꯨꯗ ꯌꯦꯡꯂꯛꯄꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯈꯣꯏꯒꯤꯅ ꯂꯩꯔꯤꯕ ꯔꯨꯝ ꯑꯗꯨꯒꯤ ꯐꯩꯔꯦꯟꯒꯤ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯌꯥꯟꯊꯔꯒ ꯂꯩꯕꯗꯨ ꯎꯔꯛꯄꯗꯒꯤ ꯁꯠ ꯂꯥꯎꯅ ꯀꯥꯞꯈꯠꯂꯒ ꯌꯦꯡꯂꯨꯕꯗꯗꯤ ꯅꯨꯄꯤ ꯑꯃ ꯊꯧꯔꯤ ꯌꯥꯜꯂꯒ ꯐꯩꯔꯦꯟ ꯑꯗꯨꯗ ꯐꯦꯔꯦ ꯍꯥꯏꯔꯒ ꯂꯩꯔꯝꯂꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯠꯅ ꯉꯥꯡꯁꯪ ꯉꯥꯡꯅ ꯃꯔꯩ ꯁꯥꯡꯅ ꯆꯤꯡꯊꯣꯛꯇꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗ ꯌꯦꯡꯂꯒ ꯂꯩꯔꯝꯕꯗꯨ ꯎꯔꯨꯕꯗꯨꯗꯗꯤ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯑꯗꯣ ꯀꯟꯅ ꯂꯥꯎꯔꯒ ꯒ꯭ꯌꯥꯟ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯗꯤ ꯃꯈꯣꯏꯁꯦ ꯑꯃꯒ ꯄꯨꯟꯅ ꯂꯩꯔꯝꯗ꯭ꯔꯤ, ꯇꯣꯈꯥꯏ ꯇꯥꯟꯅꯈ꯭ꯔꯦ꯫ ꯔꯣꯃꯤꯌꯣꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯗꯤ ꯃꯅꯥꯛꯇꯨꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯥꯏꯕ ꯇꯣꯔꯆꯂꯥꯏꯠ ꯑꯗꯨꯁꯨ ꯄꯥꯏꯔꯝꯗ꯭ꯔꯤ꯫ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯄꯥꯈꯠꯅ ꯌꯥꯏꯐꯕ ꯍꯩ ꯈꯦꯂꯦꯟ ꯑꯁꯨꯝꯅ ꯀꯧꯔꯒ ꯀꯣꯏꯃꯥ ꯃꯥꯗꯨꯅ ꯊꯤꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯀꯧꯔꯒ ꯀꯣꯏꯃꯥ ꯃꯥꯗꯨꯅ ꯊꯤꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯐꯥꯎꯕꯗ ꯀꯅꯥꯁꯨ ꯐꯪꯂꯝꯗꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯀꯛ ꯑꯃꯗꯤ ꯊꯦꯡꯅꯔꯤ, ꯃꯗꯣ ꯀꯥꯛ ꯂꯥꯎꯕ ꯑꯀꯟꯕ ꯁꯔꯨꯛ ꯑꯃꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯣꯃꯤꯌꯣꯅ ꯀꯔꯤꯅꯣ ꯁꯤꯗꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯊꯦꯡꯅꯔꯤꯕ ꯄꯣꯠ ꯑꯗꯨꯒꯤ ꯃꯇꯣꯟ ꯑꯃꯗꯒꯤꯅ ꯃꯇꯣꯟ ꯑꯃꯕꯨ ꯃꯥꯔꯨꯕꯗ ꯃꯍꯥꯛ ꯁ꯭ꯋꯥꯏ ꯂꯥꯎꯔꯤ꯫ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯄꯥꯏꯗꯨꯅ ꯌꯦꯡꯂꯤꯕꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯁꯔꯨ ꯃꯀꯛ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯗꯨ ꯈꯪꯂꯛꯄꯗ ꯔꯣꯃꯤꯌꯣ ꯃꯗꯣ ꯈꯪꯂꯪ ꯂꯪꯊꯣꯛꯈꯤ꯫ ꯑꯗꯨꯗꯨꯒ ꯌꯥꯝꯅ ꯀꯟꯅ ꯌꯥꯏꯐꯕ ꯈꯦꯂꯦꯟ ꯍꯥꯏꯗꯨꯅ ꯀꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯀꯟꯅ ꯀꯧꯔꯒ ꯀꯣꯏꯃꯥ ꯃꯥꯗꯨꯅ ꯑꯁꯨꯝ ꯆꯠꯄꯗ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯇꯣꯛ ꯂꯥꯎꯅ ꯃꯈꯨꯠꯅ ꯊꯦꯡꯉꯤ꯫ ꯃꯇꯝ ꯑꯃꯗ ꯔꯣꯃꯤꯌꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯃꯥꯗꯨꯅ ꯌꯦꯡꯂꯛꯄꯗ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕ ꯑꯁꯤ ꯃꯃꯥꯟꯅꯕ ꯑꯃꯅꯤ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯃꯍꯥꯛ ꯇꯞ ꯄꯥꯏꯗꯨꯅ ꯍꯩ ꯌꯥꯏꯐꯕ ꯈꯦꯂꯦꯟ ꯍꯥꯏꯗꯨꯅ ꯀꯧꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯂꯤꯕꯗꯨ ꯇꯞꯅ ꯍꯧꯒꯠꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯍꯣꯏ ꯃꯥꯏꯗꯤ ꯍꯥꯏꯗꯦ꯫ ꯔꯣꯃꯤꯌꯣꯅ ꯌꯥꯏꯐꯕ ꯈꯦꯂꯦꯟ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯀꯧꯔꯤ꯫ ꯑꯗꯨꯕꯨ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯗꯅ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯄꯥꯏꯔꯤꯕ ꯑꯗꯣ ꯇꯞꯅ ꯂꯦꯞꯈꯠꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯣꯃꯤꯌꯣꯁꯨ ꯂꯦꯞꯈꯠꯂꯒ ꯀꯔꯤꯅꯣ ꯅꯪ ꯀꯩꯗꯧꯔꯒꯦ? ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯀꯣꯏꯃꯥ ꯃꯥꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯃꯃꯤꯠ ꯄꯥꯏꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯔꯣꯃꯤꯌꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕꯗꯣ ꯂꯥꯛꯇꯨꯅ ꯏꯟꯊꯣꯛꯈꯤ꯫ ꯃꯔꯝꯗꯤ
ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯃꯃꯥꯏ ꯃꯃꯤꯠ ꯄꯥꯏꯔꯨꯕ ꯃꯇꯝꯗꯗꯤ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯣ ꯁꯔꯨ ꯁꯔꯥꯡ ꯉꯥꯛꯇ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯃꯤꯠ ꯃꯅꯥ ꯏꯍꯣ ꯍꯣꯕ ꯑꯃꯗꯤ ꯈꯖꯥꯏ ꯑꯗꯨꯁꯨ ꯁꯔꯨꯒꯤ ꯁꯔꯨ ꯉꯥꯛꯇꯅꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯐꯕꯗꯣ ꯀꯥꯆꯤꯟ ꯑꯃꯗ ꯅꯥꯍꯦꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯃꯤꯌꯣꯅ ꯌꯥꯏꯐꯕ ꯍꯥꯏ ꯈꯦꯂꯦꯟ ꯍꯥꯏꯗꯨꯅ ꯀꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯐꯕꯅ ꯔꯣꯃꯤꯌꯣ ꯑꯗꯨꯝꯅ ꯀꯧꯔꯛꯄꯗ ꯔꯣꯃꯤꯌꯣꯅ ꯍꯥꯎ ꯑꯩꯁꯤ ꯂꯩꯌꯦ ꯅꯣꯏ ꯀꯥꯏ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯌꯥꯏꯐꯕꯅ ꯅꯪ ꯌꯥꯝꯅ ꯊꯨꯅ ꯀꯥ ꯑꯁꯤꯗꯒꯤ ꯆꯦꯜꯍꯧꯔꯣ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯀꯥ ꯑꯁꯤꯗ ꯁꯤꯔꯒꯅꯤ ꯍꯥꯏꯔꯛꯈꯤ ꯔꯣꯃꯤꯌꯣꯅ ꯀꯩꯅꯣ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯈꯦꯂꯦꯟꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯕ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯐꯕꯅ ꯈꯦꯂꯦꯟꯁꯨ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯑꯗꯨꯒ ꯅꯪꯁꯨ ꯌꯥꯝꯅ ꯊꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯜꯍꯧꯔꯣ ꯈꯦꯂꯦꯟꯁꯨ ꯆꯦꯟꯈ꯭ꯔꯕ ꯃꯥꯜꯂꯦ ꯍꯥꯏꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯃꯤꯌꯣꯅ ꯅꯪꯅ ꯀꯝꯗꯧꯉꯩꯁꯤꯗ ꯂꯩꯍꯧꯔꯤꯕ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯌꯥꯏꯐꯕꯅ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕꯗꯣ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯜꯂꯛꯏ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯦ ꯀꯅꯥꯗꯁꯨ ꯊꯦꯡꯅꯗꯅ ꯃꯍꯥꯛꯁꯤ ꯀꯥꯆꯤꯜ ꯑꯃꯗ ꯂꯩꯔꯝꯃꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯃꯥꯔꯒ ꯅꯪ ꯑꯃꯗꯤ ꯈꯦꯂꯦꯟꯕꯨ ꯀꯟꯅ ꯀꯧꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯀꯧꯔꯗꯨꯅ ꯅꯈꯣꯏꯕꯨ ꯊꯤꯔꯛꯄꯗ ꯀꯅꯥꯁꯨ ꯐꯪꯈꯤꯗꯦ ꯃꯍꯥꯛꯅ ꯑꯁꯨꯝ ꯊꯤꯔꯛꯄꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯀꯛ ꯑꯃ ꯊꯦꯡꯅꯈꯤ ꯃꯗꯣ ꯁꯔꯨ ꯃꯇꯦꯛ ꯑꯣꯏꯗꯨꯅ ꯂꯩꯔꯝꯈꯤ ꯃꯁꯤꯗꯒꯤꯗꯤ ꯑꯩꯅ ꯃꯤ ꯑꯃꯕꯨ ꯊꯦꯡꯅꯈꯤ ꯃꯤ ꯑꯗꯣ ꯑꯩꯅ ꯄꯥꯏꯈꯠꯇꯨꯅ ꯃꯥꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯃꯤ ꯑꯗꯣ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯁꯔꯨ ꯉꯥꯛꯇ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯂꯥꯛꯇꯨꯅ ꯏꯟꯊꯣꯛꯂꯨꯕꯗ ꯑꯩꯅ ꯏꯜꯂꯨꯔꯤꯕꯗꯣ ꯈꯦꯂꯦꯟ ꯑꯣꯏꯗꯨꯅ ꯂꯩꯔꯝꯈꯤ ꯑꯗꯨꯒꯨꯝꯅ ꯑꯩꯕꯨꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯥꯛꯇꯨꯅ ꯏꯜꯂꯛꯈꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯇꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯃꯤꯌꯣꯅ ꯈꯪꯂꯤ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯏꯟꯈꯤꯕꯗꯨ ꯌꯥꯏꯐꯕꯅꯤ ꯍꯥꯏꯕꯁꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯃꯤꯌꯣꯅ ꯍꯩ ꯌꯥꯏꯐꯕ ꯁꯤꯂꯥꯎꯁꯦ ꯏꯕꯥꯅꯤ ꯁꯃꯨꯕ ꯉꯥꯡꯉꯒ ꯆꯪꯁꯤꯟꯅꯁꯤ ꯍꯧꯖꯤꯛ ꯑꯩꯅ ꯏꯟꯈꯤꯕꯗꯣ ꯂꯥꯏꯅ ꯅꯠꯇꯦ ꯑꯩꯅ ꯅꯪꯁꯤ ꯁꯨꯝ ꯃꯥꯔꯛꯄꯗ ꯅꯪꯒꯤ ꯅꯃꯥꯏ ꯅꯃꯤꯠ ꯑꯃꯗꯤ ꯅꯀꯣꯛꯁꯦ ꯁꯔꯨ ꯉꯥꯛꯇ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯌꯥꯏꯐꯕꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯗꯨꯕꯣ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯃꯥꯔꯒ ꯏꯜꯂꯛꯄꯗꯣ ꯅꯪꯂꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯣꯃꯤꯌꯣꯅ ꯍꯣꯏ ꯃꯥꯅꯤ ꯅꯪꯒꯤ ꯅꯀꯣꯛꯇꯣ ꯁꯔꯨ ꯉꯥꯛꯇ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ ꯍꯥꯏꯔꯤ ꯌꯥꯏꯐꯕꯅ ꯑꯩꯉꯣꯟꯗ ꯃꯥꯔꯛꯄꯗꯨꯁꯨ ꯁꯔꯨꯒꯤ ꯈꯨꯠꯁꯥ ꯑꯃꯅꯅꯤ ꯍꯥꯏꯔꯤ ꯃꯇꯝ ꯑꯃꯗꯨꯗ ꯈꯪꯂꯤ ꯔꯣꯃꯤꯌꯣꯅꯁꯨ ꯌꯥꯏꯐꯕꯁꯦ ꯁꯔꯨ ꯁꯔꯥꯡꯒꯨꯝꯅ ꯃꯥꯒꯤ ꯃꯈꯨꯠꯅ ꯊꯦꯡꯅꯈꯤꯕꯅꯤ ꯑꯗꯨꯒ ꯌꯥꯏꯐꯕꯅꯁꯨ ꯔꯣꯃꯤꯌꯣꯒꯤ ꯃꯈꯨꯠ ꯑꯗꯣ ꯁꯔꯨ ꯁꯔꯥꯡꯒꯨꯝꯅ ꯊꯦꯡꯅꯈꯤꯕꯅꯤ ꯍꯥꯏꯕꯁꯦ ꯈꯪꯅꯔꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯌꯥꯏꯐꯕ ꯑꯃꯗꯤ ꯔꯣꯃꯤꯌꯣ ꯋꯥ ꯉꯥꯡꯂꯒ ꯑꯁꯨꯝ ꯆꯪꯁꯤꯟꯅꯔꯛꯄꯅ ꯃꯈꯣꯏ ꯑꯅꯤ ꯊꯦꯡꯅꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯈꯣꯏꯒꯤ ꯃꯥꯡꯈ꯭ꯔꯕ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯥꯗꯨꯅ ꯊꯤꯔꯛꯏ ꯐꯥꯟ ꯑꯇꯦꯛꯄ ꯑꯃꯗꯤ ꯐꯥꯟꯁꯤꯡ ꯑꯗꯨꯗ ꯃꯀꯣꯛꯅꯁꯨ ꯊꯦꯡꯖꯤꯜꯂꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯃꯥꯗꯨꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯇꯣꯔꯆ ꯂꯥꯏꯠ ꯑꯃꯗꯤ ꯊꯦꯡꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯃꯤꯌꯣꯅ ꯇꯣꯔꯆ ꯂꯥꯏꯠꯇꯣ ꯀꯥꯞꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯃꯈꯣꯏꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯈꯦꯂꯦꯟꯗꯣ ꯏꯍꯤꯡ ꯅꯥꯍꯤꯡꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯋꯥꯅ ꯇꯥꯔꯒ ꯂꯩꯔꯝꯈꯤ ꯃꯗꯨ ꯎꯕꯗ ꯔꯣꯃꯤꯌꯣ ꯑꯃꯗꯤ ꯌꯥꯏꯐꯕ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯀꯔꯤꯅꯣ ꯁꯤꯗꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯌꯥꯝꯅ ꯄꯥꯈꯠꯅ ꯀꯞꯂꯤ ꯑꯗꯨꯒ ꯈꯦꯂꯦꯟꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯈꯦꯂꯦꯟ ꯁꯤꯕꯃꯛꯇꯤ ꯁꯤꯔꯝꯗ꯭ꯔꯤ ꯁꯣꯔ ꯊꯕꯦꯠ ꯍꯣꯜꯂꯒ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯐꯕ ꯑꯃꯗꯤ ꯔꯣꯃꯤꯌꯣꯅ ꯀꯔꯤ ꯀꯞꯗꯧꯔꯤꯕꯅꯣ ꯅꯪꯒꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯈꯦꯂꯦꯟꯗ ꯍꯪꯉꯛꯏ ꯃꯇꯝ ꯑꯗꯨꯗ ꯈꯦꯂꯦꯟꯅ ꯑꯩꯁꯨ ꯈꯪꯗꯦ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯁꯤ ꯄꯥꯏꯔꯒ ꯀꯣꯏꯆꯤꯡ ꯆꯤꯡꯏ ꯑꯗꯨꯒ ꯑꯩꯒꯤ ꯂꯨꯁꯝ ꯑꯁꯤ ꯄꯥꯏꯗꯨꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯄꯪꯊꯣꯝꯗ ꯊꯣꯝꯖꯤꯜꯂꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯑꯗꯨ ꯇꯝꯂꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯍꯤꯛ ꯂꯥꯎꯅ ꯅꯣꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯅꯨꯄꯤ ꯑꯃꯅ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄ ꯑꯗꯨꯗ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯗꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯗꯣ ꯌꯥꯝꯅ ꯀꯤꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯈꯤꯛ ꯅꯣꯛꯄꯗꯣ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯐꯕꯅ ꯅꯍꯥꯛ ꯀꯅꯥꯅꯣ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯗ ꯑꯁꯨꯝꯅ ꯇꯧꯔꯛꯂꯤꯕꯅꯣ ꯅꯍꯥꯛꯀꯤ ꯑꯄꯥꯝꯕꯗꯣ ꯍꯥꯏꯌꯨ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯤ ꯃꯇꯝ ꯑꯗꯨꯗ ꯍꯤꯛ ꯅꯣꯛꯂꯝꯕ ꯈꯣꯟꯖꯦꯜ ꯑꯗꯣ ꯆꯞ ꯂꯦꯞꯈꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯝꯊꯔꯛꯄꯒꯤ ꯁꯥꯎꯍꯨꯝ ꯐꯪꯏ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯣ ꯀꯥꯞꯄꯨꯕꯗꯗꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯀꯅꯥꯁꯨ ꯂꯩꯕꯗꯤ ꯎꯗꯦ ꯑꯗꯨꯒ ꯇꯣꯔꯆ ꯂꯥꯏꯠꯇꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯊꯣꯝꯗꯣꯛꯈꯤꯕꯒꯨꯝ ꯌꯥꯝꯅ ꯀꯟꯅ ꯊꯣꯝꯗꯣꯛꯈꯤ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯉꯥꯜꯂꯤ ꯑꯗꯨꯒ ꯐꯛꯂꯥꯡꯂꯣꯝꯗ ꯀꯥꯞꯁꯤꯜꯗꯨꯅ ꯐꯛꯂꯥꯡꯂꯣꯝꯗꯒꯤ ꯊꯛꯇꯣꯔꯛꯄ ꯃꯉꯥꯜꯅ ꯀꯥ ꯑꯗꯣ ꯃꯝꯂꯤ ꯁꯥꯝꯂꯤ ꯑꯣꯏꯅ ꯉꯥꯜꯍꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯃꯤꯌꯣꯒꯤ ꯍꯦꯛ ꯃꯇꯨꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃ ꯐꯝꯂꯒ ꯂꯩꯔꯤꯕꯗꯣ ꯈꯦꯂꯦꯟꯅ ꯎꯏꯔꯤ ꯃꯗꯨ ꯎꯕꯗ ꯌꯥꯏꯐꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯌꯥꯏꯐꯕ
ꯔꯣꯃꯤꯌꯣꯒꯤ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯃ ꯐꯝꯂꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯣꯃꯤꯌꯣꯅ ꯇꯨꯡ ꯂꯩꯊꯣꯛꯂꯒ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯂꯨꯕꯗ ꯈꯪꯂꯤ ꯅꯨꯄꯤ ꯑꯃ ꯐꯝꯂꯤ ꯍꯥꯏꯕꯁꯤ ꯍꯧꯒꯠꯂꯒ ꯆꯦꯜꯂꯒꯁꯨ ꯆꯦꯟꯐꯝ ꯂꯩꯇꯦ ꯐꯝꯃꯒ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯐꯕꯅ ꯍꯥꯏꯌꯨ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯂꯛꯅꯔꯤꯕꯁꯦ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯆꯪꯂꯛꯄꯒꯤ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏ ꯂꯥꯟꯈ꯭ꯔꯦ ꯑꯩꯈꯣꯏ ꯄꯔꯞ ꯊꯣꯛꯈ꯭ꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯄꯤ ꯑꯗꯨꯅ ꯅꯈꯣꯏꯅ ꯑꯩꯒꯤ ꯏꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯔꯝꯃꯨ ꯅꯈꯣꯏꯅ ꯑꯩꯒꯤ ꯏꯇꯦꯡ ꯄꯥꯡꯂꯕꯗꯤ ꯅꯈꯣꯏꯕꯨꯁꯨ ꯑꯩꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯁꯣꯏꯗꯅ ꯊꯥꯗꯣꯛꯄꯤꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯣꯃꯤꯌꯣꯅ ꯀꯔꯤ ꯅꯇꯦꯡꯅꯣ ꯂꯥꯏ ꯅꯪꯒꯤ ꯅꯇꯦꯡꯕꯨ ꯇꯥꯏꯕꯪ ꯃꯤ ꯑꯩꯈꯣꯏꯅ ꯄꯥꯡꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯑꯁꯦ ꯌꯥꯝꯅ ꯋꯥꯅ ꯁꯤꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯅ ꯑꯩꯒꯤ ꯅꯤꯡꯉꯝꯗ꯭ꯔꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯁꯦ ꯂꯩꯔꯝꯂꯦꯟꯗ ꯌꯧꯍꯟꯈꯤꯅꯅꯕꯒꯤꯗꯃꯛꯇ ꯑꯃꯨꯛꯇ ꯁꯤꯟꯕꯤꯌꯨ ꯃꯐꯝ ꯑꯁꯤꯗ ꯑꯩꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯛꯂꯤꯕꯁꯦ ꯉꯁꯤ ꯉꯔꯥꯡꯇꯒꯤ ꯋꯥ ꯅꯠꯇ꯭ꯔꯤ ꯌꯥꯝꯅ ꯀꯨꯏꯔꯕꯒꯤꯅꯤ ꯑꯗꯨꯅ ꯑꯩꯕꯨ ꯑꯃꯨꯛꯇꯗꯤ ꯅꯤꯡꯇꯝꯍꯟꯕꯤꯌꯨ ꯍꯥꯏꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯈꯦꯂꯦꯟꯅ ꯀꯔꯤꯅꯣ ꯅꯤꯡꯇꯝꯍꯟꯕ ꯍꯥꯏꯕꯕꯨ ꯅꯪ ꯍꯧꯖꯤꯛ ꯅꯤꯡꯇꯝꯅ ꯀꯣꯏꯆꯠ ꯆꯠꯂꯤꯕꯁꯤꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯈꯦꯂꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯈ꯭ꯔꯒ ꯈꯦꯂꯦꯟꯒꯤ ꯃꯈꯨꯠ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯂꯩꯊꯤꯔꯛꯂꯤ ꯈꯦꯂꯦꯟꯒꯤ ꯃꯈꯨꯠ ꯂꯩꯊꯤꯔꯛꯄ ꯑꯗꯨꯗ ꯈꯦꯂꯦꯟꯒꯤ ꯃꯁꯥꯃꯛꯅ ꯐꯥꯖꯤꯟꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯉꯝꯗꯦ ꯈꯦꯂꯦꯟ ꯀꯟꯅ ꯂꯥꯎꯔꯒ ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒꯦ ꯍꯥꯏꯗꯨꯅ ꯂꯥꯎꯈꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯃꯤꯌꯣꯅ ꯀꯔꯤ ꯃꯇꯦꯡꯅꯣ ꯑꯩꯈꯣꯏꯅ ꯅꯪꯒꯤꯗꯃꯛꯇ ꯄꯥꯡꯒꯗꯧꯔꯤꯕꯁꯤꯕꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯄꯤ ꯑꯗꯨꯅ ꯑꯩ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯔꯣ ꯅꯈꯣꯏꯅ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯣꯝ ꯑꯃ ꯇꯧꯒꯗꯕꯅꯤ ꯍꯥꯏꯔꯤꯕ ꯀꯣꯝ ꯑꯗꯨꯗ ꯑꯩꯒꯤ ꯑꯁꯤꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯑꯗꯣ ꯂꯩꯔꯤꯕꯅꯤ ꯃꯗꯨ ꯅꯈꯣꯏꯅ ꯀꯣꯊꯣꯛꯂꯒ ꯅꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯪꯗ ꯑꯩꯕꯨ ꯄꯣꯠꯂꯣꯏꯕꯤꯒꯗꯕꯅꯤ ꯑꯁꯨꯝꯅ ꯅꯈꯣꯏ ꯑꯍꯨꯝꯅ ꯇꯧꯔꯕꯗꯤ ꯅꯈꯣꯏ ꯑꯍꯨꯝꯕꯨ ꯑꯩꯅ ꯁꯣꯏꯗꯅ ꯊꯥꯗꯣꯛꯄꯤꯒꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏꯕꯨ ꯑꯩꯅ ꯑꯗꯨꯃꯛ ꯑꯋꯥꯕ ꯄꯤꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯣꯃꯤꯌꯣꯅ ꯋꯥꯈꯜ ꯑꯃ ꯈꯜꯂꯗꯨꯅ ꯍꯣꯏ ꯐꯔꯦ ꯑꯩꯈꯣꯏ ꯀꯣꯝ ꯑꯗꯣ ꯇꯧꯊꯣꯛꯂꯒꯦ ꯃꯐꯝ ꯀꯗꯥꯏꯗ ꯇꯧꯒꯗꯕꯅꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯄꯤ ꯑꯗꯨꯅ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯇꯥꯛꯂꯤ ꯃꯐꯝ ꯑꯗꯨꯗ ꯔꯣꯃꯤꯌꯣꯅ ꯍꯥꯏꯐꯦꯠ ꯆꯪꯁꯤꯟꯒꯦ ꯇꯧꯏ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯐꯕꯅ ꯇꯥꯛꯂꯝꯉꯩ ꯌꯥꯜꯂꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯔꯛꯂꯤ ꯅꯍꯥꯛ ꯃꯇꯧ ꯀꯔꯝꯅ ꯃꯐꯝ ꯑꯁꯤꯗ ꯁꯤꯔꯤꯕꯅꯣ ꯑꯗꯨꯒ ꯅꯍꯥꯛꯅ ꯌꯨꯝꯗ ꯆꯠꯀꯦꯗꯤ ꯂꯩꯇꯗꯅ ꯁꯨꯔꯥꯠꯁꯨ ꯁꯣꯜꯂꯤꯕ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯅꯩꯗꯨꯅ ꯂꯩꯔꯤꯕꯁꯤꯕꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯄꯤ ꯑꯗꯨꯅ ꯑꯩꯕꯨ ꯁꯣꯔꯥꯠ ꯁꯣꯜꯂꯤ ꯑꯩꯕꯨ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈꯤ ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯀꯅꯥꯅ ꯍꯥꯏꯔꯤꯕ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯨꯄꯤ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯀꯝꯗꯧꯅ ꯂꯩꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯑꯗꯣ ꯂꯤꯔꯛꯈꯤ ꯃꯇꯝꯗꯨ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯀ꯭ꯂꯥꯁ 9 ꯀꯥꯗꯨꯅ ꯁ꯭ꯀꯨꯜ ꯂꯥꯛꯂꯝꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯍꯥꯛ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯌꯥꯝꯅ ꯃꯥꯛ ꯋꯥꯡꯅ ꯐꯪꯕꯗ ꯅꯠꯇꯅ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯍꯧꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯃꯍꯥꯛꯁꯦ ꯀ꯭ꯂꯥꯁꯔꯨꯝ ꯑꯁꯤꯗ ꯂꯥꯏꯔꯤꯛ ꯇꯝꯗꯨꯅ ꯂꯩꯔꯤꯉꯩ ꯕꯣꯔꯗꯤꯡ ꯊꯝꯒꯅꯤ ꯍꯥꯏꯗꯨꯅ ꯑꯣꯖꯥꯁꯤꯡꯅ ꯂꯥꯎꯊꯣꯔꯛꯈꯤ ꯕꯣꯔꯗꯤꯡ ꯊꯝꯒꯅꯤ ꯍꯥꯏꯕꯗꯨꯗ ꯃꯌꯥꯝꯁꯨ ꯂꯣꯏꯅꯃꯛ ꯂꯩꯅꯔꯛꯄꯗꯒꯤ ꯑꯩꯁꯨ ꯂꯩꯕ ꯃꯇꯥꯈꯤ ꯕꯣꯔꯗꯤꯡ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯩ ꯑꯁꯦ ꯔꯨꯝ ꯑꯁꯤꯗ ꯅꯨꯃꯤꯗꯥꯡ ꯂꯥꯏꯔꯤꯛ ꯄꯥꯍꯟꯈꯤ ꯑꯩꯗ ꯅꯠꯇꯦ ꯃꯤꯑꯣꯏ ꯈꯔꯁꯨꯅꯤ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯗꯤ ꯅꯣꯡꯊꯤ ꯅꯣꯡꯃꯪꯕ ꯅꯨꯃꯤꯠꯅꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯄꯥꯃꯤꯟꯅꯕ ꯏꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯔꯨꯝꯗ ꯉꯟꯇꯥꯅ ꯑꯗꯨꯃꯛ ꯆꯪꯅꯈ꯭ꯔꯤ ꯃꯈꯣꯏꯗꯤ ꯇꯨꯝꯅꯤꯡꯂꯦ ꯍꯥꯏꯗꯨꯅ ꯑꯩ ꯏꯇꯣꯝꯇ ꯃꯐꯝ ꯑꯁꯤꯗ ꯄꯥꯍꯧꯈꯤ ꯅꯨꯃꯤꯠ ꯑꯗꯨꯅ ꯑꯍꯥꯟꯕ ꯅꯠꯇꯦ ꯃꯃꯥꯡꯊꯛꯇꯁꯨ ꯑꯗꯨꯃꯛ ꯃꯔꯛ ꯇꯧꯏ ꯑꯗꯨꯕꯨ ꯑꯩꯅ ꯑꯗꯨꯝꯕ ꯂꯥꯏꯔꯤꯛ ꯄꯥꯔꯤꯉꯩꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯣꯖꯥ ꯑꯅꯤ ꯆꯪꯉꯛꯈꯤ ꯑꯩꯗꯤ ꯏꯆꯝ ꯆꯝꯅ ꯑꯗꯨꯃꯛ ꯈꯜꯂꯨꯕꯅꯤ ꯑꯗꯨꯒꯗꯤ ꯃꯈꯣꯏ ꯑꯅꯤꯗꯨꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯂꯥꯏꯔꯤꯛꯇꯣ ꯌꯥꯝꯅ ꯊꯦꯡꯅ ꯄꯥꯔꯤꯕ ꯀꯔꯤꯒꯤꯅꯣ ꯂꯣꯏꯁꯤꯜꯂꯨ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯅꯠꯇꯅ ꯃꯈꯣꯏꯅ ꯑꯩꯒꯤ ꯏꯁꯥ ꯄꯥꯏꯕ ꯍꯧꯔꯛꯄꯗꯒꯤ ꯑꯩ ꯍꯩꯅꯔꯛꯇ꯭ꯔꯗꯨꯅ ꯑꯩ ꯆꯠꯈꯤꯅꯕ ꯇꯧꯔꯛꯄꯗ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯣꯡꯁꯨ ꯌꯥꯝꯅ ꯀꯟꯅ ꯇꯥꯔꯛꯈꯤ ꯅꯣꯡ ꯇꯥꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯑꯣꯖꯥ ꯑꯅꯤꯗꯨꯅ ꯑꯩꯕꯨ ꯌꯥꯝꯅ ꯊꯤꯅ ꯑꯣꯠ ꯅꯩꯗꯨꯅ ꯑꯩꯕꯨ ꯃꯈꯣꯏꯒꯤ ꯃꯅꯤꯡꯇꯝꯅ ꯁꯤꯖꯤꯟꯅꯐꯝ ꯑꯣꯏꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯅꯣꯡ ꯄꯥꯊꯔꯛꯄꯒꯤ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯂꯥꯎꯒꯦ ꯇꯧꯕꯗ ꯑꯣꯖꯥ ꯑꯃꯅ ꯑꯩꯒꯤ ꯆꯤꯟ ꯃꯦꯟꯈꯤ ꯏꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯁꯨ ꯑꯩ ꯆꯪꯉꯛꯃꯟꯗ꯭ꯔꯕ ꯑꯗꯨꯗ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯊꯤꯅꯔꯛꯄꯗꯒꯤ ꯑꯣꯖꯥꯁꯤꯡ ꯑꯗꯨꯅ ꯑꯩꯒꯤ ꯆꯤꯟ ꯃꯦꯟꯕꯗ ꯁꯣꯏꯕꯗꯒꯤ ꯑꯩꯒꯤ ꯅꯥꯇꯣꯟ ꯌꯥꯎꯅ ꯃꯦꯟꯕꯗ ꯑꯩ ꯈꯨꯗꯛ ꯑꯗꯨꯗ ꯑꯗꯨꯃꯛ ꯁꯤꯔꯤꯕ ꯍꯛꯆꯥꯡꯗꯨ ꯃꯈꯣꯏꯅ ꯑꯩꯒꯤ ꯔꯨꯝ ꯑꯁꯤꯃꯛꯇꯗ ꯀꯥꯆꯤꯜ ꯑꯃꯗ ꯅꯝꯁꯤꯟꯗꯨꯅ ꯊꯅꯝꯈꯤ
ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯕꯨ ꯊꯤꯕ ꯌꯥꯕ ꯊꯤꯈꯤ ꯑꯗꯨꯒ ꯑꯣꯖꯥ ꯑꯅꯤꯗꯨꯅ ꯂꯥꯟꯗꯕ ꯁꯥꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯇꯣꯞꯄ ꯃꯐꯝꯗꯒ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯨꯁꯤ ꯍꯥꯏꯗꯨꯅ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯑꯣꯖꯥ ꯑꯃꯅ ꯑꯩꯕꯨ ꯀꯣꯝ ꯑꯃ ꯇꯧꯊꯣꯛꯂꯒ ꯃꯐꯝ ꯑꯁꯤꯗ ꯐꯨꯝꯖꯤꯟꯈꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯀꯥ ꯑꯁꯤ ꯊꯣꯡ ꯂꯣꯟꯖꯤꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯒꯤ ꯊꯤꯕ ꯆꯠꯈꯤꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡ ꯑꯗꯨꯅ ꯐꯅ ꯌꯥꯝꯅ ꯊꯤꯔꯕꯁꯨ ꯐꯪꯂꯛꯇꯕꯗꯒꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯄꯥꯎ ꯄꯤꯈꯤ ꯃꯁꯤꯗꯒꯤꯗꯤ ꯁꯥꯇ꯭ꯔ ꯑꯃ ꯃꯥꯡꯕꯒꯤ ꯏꯔꯥꯡ ꯍꯧꯔꯛꯂꯕꯅꯤꯅ ꯁ꯭ꯀꯨꯜꯁꯤꯁꯨ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯇꯝꯅꯈꯤꯗ꯭ꯔꯦ ꯑꯁꯨꯝꯅ ꯊꯥ ꯑꯃꯃꯨꯛ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯐꯪꯗ꯭ꯔꯕꯅꯤꯅ ꯑꯩꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈꯤꯗ꯭ꯔꯦ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯈꯤ ꯃꯁꯤꯗꯒꯤꯗꯤ ꯑꯩꯁꯨ ꯃꯐꯝ ꯑꯁꯤꯗ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯂꯩꯔꯛꯈꯤꯕꯅꯤ ꯑꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯒꯤ ꯊꯋꯥꯏ ꯃꯔꯦꯜ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯒꯤ ꯑꯣꯖꯥꯁꯤꯡꯗ ꯁꯥꯇ꯭ꯔꯁꯤꯡꯗ ꯑꯩ ꯁꯤꯗ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯈꯪꯍꯟꯕ ꯌꯥꯗꯕ꯭ꯔꯣ ꯑꯩꯈꯣꯏ ꯑꯍꯨꯝꯗ ꯂꯥꯛꯅꯗꯣꯏ ꯁꯔꯨꯛ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯄꯤ ꯑꯗꯨꯅ ꯔꯣꯃꯤꯌꯣꯗ ꯋꯥꯟꯁꯤꯟꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯃꯤꯑꯣꯏ ꯀꯌꯥꯗ ꯑꯩ ꯁꯤꯗ ꯂꯩ ꯍꯥꯏꯕꯁꯤ ꯈꯪꯅꯕꯒꯤ ꯀꯌꯥꯔꯛ ꯍꯟꯅ ꯍꯣꯠꯅꯈꯤ ꯑꯩꯅ ꯑꯗꯨꯝꯅ ꯀ꯭ꯂꯥꯁꯔꯨꯝ ꯑꯁꯤꯗ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯗ ꯁꯥꯎꯍꯨꯝ ꯀꯌꯥ ꯑꯃ ꯄꯤꯔꯕꯁꯨ ꯃꯈꯣꯏꯅ ꯑꯩꯕꯨ ꯃꯁꯛ ꯈꯪꯕꯤꯕꯒꯤ ꯃꯍꯨꯠꯇ ꯀꯤꯗꯨꯅ ꯑꯗꯨꯝ ꯆꯦꯟꯅꯈꯤ ꯃꯁꯤꯗꯒꯤꯗꯤ ꯔꯨꯝ ꯑꯁꯦ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯂꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯋꯥꯔꯤ ꯂꯤꯔꯛꯈꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗ ꯔꯣꯃꯤꯌꯣ ꯌꯥꯏꯐꯕ ꯑꯃꯗꯤ ꯈꯦꯂꯦꯟꯅ ꯐꯔꯦꯅꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯒꯤ ꯀꯣꯝ ꯑꯁꯤ ꯇꯧꯊꯣꯛꯂꯒ ꯑꯩꯈꯣꯏꯅ ꯂꯧꯊꯣꯛꯄꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯅ ꯍꯌꯦꯡ ꯅꯣꯡ ꯉꯥꯟꯕ ꯐꯥꯎꯕꯗꯪ ꯂꯩꯔꯒ ꯂꯩꯕꯥꯛ ꯃꯌꯥꯝ ꯈꯪꯅ ꯅꯍꯥꯛ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯒ ꯇꯧꯊꯣꯛꯍꯜꯂꯒ ꯄꯥꯡꯊꯣꯛꯍꯟꯕꯗꯤ ꯀꯔꯤ ꯀꯥꯏ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯗꯨ ꯌꯥꯗꯦ ꯅꯈꯣꯏꯅ ꯑꯗꯨꯝꯅ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯑꯣꯖꯥ ꯑꯅꯤꯗꯨ ꯂꯃꯟ ꯁꯤꯡꯒꯗꯕ ꯋꯥꯠꯂꯤ ꯑꯣꯖꯥ ꯑꯅꯤꯗꯨ ꯂꯃꯟ ꯁꯤꯡꯂꯕ ꯃꯇꯨꯡꯗ ꯅꯈꯣꯏꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯐꯣꯡꯗꯣꯛꯄ ꯌꯥꯒꯅꯤ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯈꯦꯂꯦꯟꯅ ꯅꯍꯥꯛꯀꯤ ꯁꯔꯨ ꯁꯔꯥꯡꯗ ꯑꯩꯈꯣꯏꯅ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯒ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯑꯗꯨ ꯃꯌꯥꯝꯗ ꯂꯤꯒꯗꯧꯔꯤꯕꯅꯣ ꯑꯣꯏꯔꯣ ꯄꯥꯔꯣꯏꯗꯕ ꯋꯥꯔꯤꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯗꯨꯝ ꯑꯣꯏꯅ ꯅꯪꯕꯨ ꯍꯥꯠꯂꯨꯕꯒꯤ ꯃꯤꯡꯗ ꯖꯦꯜꯗ ꯂꯩꯕꯗꯤ ꯁꯣꯏꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯝꯂꯤ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯍꯧꯖꯤꯛꯇꯤ ꯅꯣꯡ ꯉꯥꯟꯊꯣꯔꯛꯀꯗꯧꯔꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯀꯥ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯅ ꯅꯈꯣꯏꯅ ꯑꯩꯕꯨ ꯃꯇꯝ ꯃꯥꯡꯍꯜꯂꯦ ꯍꯥꯏꯗꯨꯅ ꯁꯥꯎꯔꯛꯇꯨꯅ ꯔꯣꯃꯤꯌꯣꯒꯤ ꯂꯣꯁꯝ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯥꯛꯇꯨꯅ ꯂꯪꯈꯤꯕꯗ ꯐꯥꯅ ꯇꯦꯛꯀ ꯃꯔꯛ ꯑꯗꯨꯗ ꯒꯣꯔꯣꯡ ꯒꯣꯔꯣꯡ ꯂꯥꯎꯅ ꯇꯨꯁꯟꯈꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯃꯤꯌꯣꯒꯤ ꯃꯈꯨꯠ ꯈꯨꯖꯤꯡ ꯑꯗꯣ ꯈꯔ ꯁꯨꯖꯤꯟꯈ꯭ꯔ ꯃꯥꯜꯂꯤ ꯌꯥꯝꯅ ꯀꯟꯅ ꯅꯥꯕꯗꯒꯤ ꯂꯥꯎꯈꯤ ꯑꯗꯨꯒ ꯆꯤꯛ ꯆꯤꯛ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯔꯣꯃꯤꯌꯣꯅ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅꯁꯨ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯤ ꯑꯗꯨꯝꯅ ꯂꯩꯅꯔꯤꯉꯩ ꯍꯧꯖꯤꯛꯇꯤ ꯃꯤꯑꯣꯏ ꯈꯔ ꯀꯥꯒꯤ ꯊꯣꯡ ꯑꯗꯨꯗ ꯀ꯭ꯔꯣꯛ ꯀ꯭ꯔꯣꯛ ꯂꯥꯎꯅ ꯍꯥꯡꯇꯣꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗꯒꯤꯗꯤ ꯔꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯔꯝꯕ ꯅꯨꯄꯤ ꯑꯗꯨ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯤ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯗꯣ ꯍꯦꯛ ꯍꯥꯡꯇꯣꯔꯛꯄꯒ ꯃꯈꯣꯏ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯃ ꯃꯅꯨꯡ ꯑꯗꯨꯗ ꯇꯣꯔꯆꯂꯥꯏꯠ ꯀꯥꯞꯁꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯔꯣꯃꯤꯌꯣ ꯌꯥꯏꯐꯕ ꯑꯃꯗꯤ ꯈꯦꯂꯦꯟ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯑꯇꯦꯛ ꯑꯀꯥꯏ ꯃꯔꯛ ꯑꯗꯨꯗ ꯁꯨꯞꯆꯜꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯅꯈꯣꯏꯗꯤ ꯑꯗꯨꯗ ꯀꯩꯗꯧꯔꯤꯕ ꯍꯥꯏꯗꯨꯅ ꯆꯩꯔꯛꯏ ꯔꯣꯃꯤꯌꯣ ꯌꯥꯏꯐꯕ ꯑꯃꯗꯤ ꯈꯦꯂꯦꯟ ꯃꯈꯣꯏ ꯈꯨꯝꯐꯝ ꯈꯪꯗꯦ ꯀꯔꯤꯒꯤꯗꯃꯛ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯒ ꯍꯥꯏ ꯊꯣꯛꯂꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯕꯨ ꯆꯤꯡꯈꯠꯄꯤꯔꯤ ꯈꯦꯂꯦꯟ ꯃꯀꯣꯛꯇ ꯀꯥꯏꯔꯤꯕꯒꯤ ꯏ ꯈꯔ ꯊꯣꯛꯂꯤꯕ ꯑꯗꯨꯁꯨ ꯃꯌꯥꯝꯅ ꯃꯀꯣꯛꯀ ꯂꯣꯏꯅꯃꯛ ꯀꯥꯏꯔꯦꯅ ꯇꯧꯔꯤꯁꯤꯗꯤ ꯍꯥꯏꯗꯨꯅ ꯄꯨꯊꯣꯛꯈꯤ ꯑꯗꯨꯒ ꯌꯥꯏꯐꯕꯁꯨ ꯀꯔꯣꯝꯗꯒꯤ ꯇꯦꯛꯈꯤꯕꯅꯣ ꯈꯪꯍꯧꯗꯦ ꯃꯈꯣꯡ ꯑꯗꯣ ꯇꯦꯛꯇꯨꯅ ꯂꯩꯔꯝꯂꯤ ꯃꯍꯥꯛꯁꯨ ꯁꯦꯀꯧ ꯊꯣꯛꯂꯛꯈꯤ ꯔꯣꯃꯤꯌꯣꯁꯨ ꯃꯈꯨꯠꯇꯣ ꯅꯥꯃꯟꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯄꯣꯝꯈꯠꯄ ꯍꯧꯔꯛꯂꯕꯅꯤ ꯑꯁꯣꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯀꯥꯔꯗꯨꯗꯒꯤ ꯄꯨꯊꯣꯔꯛꯂꯤ ꯃꯈꯣꯏꯅ ꯀꯥꯔꯗꯨꯗꯒꯤ ꯊꯣꯛꯈꯤꯕꯗꯨꯗ ꯔꯣꯃꯤꯌꯣꯒꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯏꯟꯅꯔꯛꯄꯗꯣ ꯑꯗꯨꯃꯛ ꯁꯥꯎꯍꯨꯝ ꯐꯪꯉꯤ ꯃꯍꯥꯛꯇꯤ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯊꯣꯏꯅꯕꯨ ꯈꯟꯖꯜꯂꯨꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯑꯣꯖꯥꯁꯤꯡ ꯑꯗꯨꯅ ꯔꯣꯃꯤꯌꯣ ꯌꯥꯏꯐꯕ ꯑꯃꯗꯤ ꯈꯦꯂꯦꯟ ꯃꯈꯣꯏ ꯑꯍꯨꯝꯗ ꯌꯥꯝꯅ ꯆꯩꯈꯤ ꯀꯔꯤꯒꯤꯗꯃꯛꯇ ꯃꯐꯝ ꯑꯁꯤꯗ ꯅꯈꯣꯏꯅ ꯅꯨꯃꯤꯗꯥꯡ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯑꯁꯦꯡꯕꯗꯣ ꯂꯣꯏꯅꯃꯛ ꯍꯥꯏꯈꯤ ꯑꯗꯨꯒ ꯔꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯉꯔꯥꯡ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅꯃꯛ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯣꯖꯥ ꯑꯅꯤꯈꯛꯅ ꯍꯦꯔꯥ ꯎꯔꯣꯏ ꯄꯥꯔꯣꯏꯗꯕ ꯋꯥꯔꯤꯅꯤ ꯀꯝꯗꯧꯅ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯁꯤꯒꯗꯧꯔꯤꯕꯅꯣ ꯉꯁꯤꯗꯒꯤꯅ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯆꯪꯕ ꯌꯥꯗꯅ ꯂꯩꯔꯝꯂꯕꯅꯤ ꯊꯥꯏꯅ ꯂꯥꯏ ꯁꯥꯟꯅꯔꯝꯕ ꯑꯉꯥꯡ ꯈꯔꯅ
ꯂꯥꯏ ꯁꯥꯟꯅꯁꯜꯂꯝꯕꯗꯒꯤ ꯂꯥꯏ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯌꯥ ꯇꯧꯗꯨꯅ ꯌꯦꯡꯂꯕꯅꯤ ꯑꯗꯨꯕꯨ ꯐꯕ ꯀꯧꯕ ꯉꯝꯗꯅ ꯂꯩꯔꯛꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯊꯋꯥꯏ ꯂꯩ ꯀꯀꯥꯏꯗꯅ ꯑꯣꯔꯣꯏ ꯄꯥꯔꯣꯏꯗꯕ ꯍꯩ ꯅꯈꯣꯏꯅ ꯅꯊꯧ ꯂꯩꯇꯗꯅ ꯃꯐꯝ ꯑꯗꯨ ꯆꯪꯁꯤꯜꯂꯒ ꯁ꯭ꯋꯥꯏꯗꯅꯦ ꯑꯃꯨꯛꯇꯣꯏꯕ ꯑꯃꯥꯡꯕ ꯇꯩꯕꯤꯔꯅꯨ꯫ ꯑꯁꯨꯝꯅ ꯑꯣꯖꯥ ꯑꯅꯤꯗꯨꯅ ꯑꯃꯅ ꯑꯃ ꯉꯥꯡ ꯌꯧ ꯇꯧꯁꯤꯜꯂꯛꯄꯗꯨꯗ ꯔꯣꯃꯤꯌꯣ ꯌꯥꯏꯐꯕ ꯑꯃꯗꯤ ꯍꯦꯂꯦꯟ ꯃꯈꯣꯏ ꯑꯍꯨꯝ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯤꯌꯥꯝꯅꯁꯨ ꯌꯥꯝꯅ ꯆꯩꯕꯤꯈꯤ ꯃꯈꯣꯏ ꯑꯍꯨꯝꯕꯨ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃ ꯅꯤꯅꯤ ꯍꯨꯝꯅꯤ ꯐꯥꯎꯕꯗꯤ ꯀꯩꯁꯨ ꯇꯧꯔꯝꯗꯦ꯫ ꯍꯦꯂꯦꯟꯁꯨ ꯃꯍꯥꯛꯀꯤ ꯑꯁꯣꯛꯄꯗꯣ ꯂꯥꯌꯦꯡꯗꯨꯅ ꯁ꯭ꯀꯨꯜꯒ ꯆꯠꯇꯕꯤꯗ ꯃꯍꯥꯛꯁꯨ ꯐꯃꯨꯡꯗ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯑꯗꯨꯒ ꯌꯥꯏꯐꯕꯁꯨ ꯌꯨꯝꯗ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯑꯗꯨꯒ ꯔꯣꯃꯤꯌꯣꯁꯨ ꯑꯗꯨꯃꯉꯥꯏ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯁ꯭ꯀꯨꯜꯗ ꯆꯠꯄꯗꯣ ꯇꯁꯦꯡꯅ ꯀꯤꯈꯤ꯫ ꯃꯈꯣꯏꯅ ꯍꯥꯏꯖꯕꯁꯨ ꯀꯅꯥ ꯑꯃꯠꯇꯅ ꯊꯥꯖꯕꯤꯈꯤꯗꯦ꯫ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯍꯨꯔꯥꯟꯕ ꯆꯪꯕꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤ꯫ ꯀꯥꯔꯗꯒꯤ ꯊꯣꯛꯄ ꯉꯝꯗꯕꯗꯒꯤ ꯃꯈꯣꯏ ꯋꯥꯅ ꯂꯩꯔꯝꯕꯗꯒꯤ ꯃꯌꯥꯝꯅ ꯈꯪꯅꯔꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯕꯨ ꯍꯨꯔꯥꯟꯕ ꯑꯣꯏꯅ ꯈꯟꯕꯤꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯔꯣꯃꯤꯌꯣ ꯌꯥꯏꯐꯕ ꯑꯃꯗꯤ ꯍꯦꯂꯦꯟ ꯃꯈꯣꯏ ꯑꯍꯨꯝ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯄꯥꯎꯗꯤ ꯑꯗꯨꯃꯛ ꯐꯥꯎꯅꯈꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯍꯧꯈ꯭ꯔꯦ꯫ ꯃꯔꯤꯅꯤ ꯁꯨꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯔꯣꯃꯤꯌꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯅꯥꯕꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯞꯅ ꯃꯈꯨꯠ ꯑꯗꯣ ꯑꯁꯨꯝ ꯊꯦꯛꯂꯛꯂꯤ꯫ ꯔꯣꯃꯤꯌꯣ ꯇꯨꯝꯂꯝꯕꯗꯒꯤ ꯆꯩꯅꯥꯈꯣꯟ ꯐꯪꯂꯛꯄꯗꯨꯗ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗꯗꯤ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯃꯥꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯃꯨꯔꯤ ꯃꯃꯤ ꯑꯃ ꯐꯝꯂꯒ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨ ꯊꯥꯡꯒꯠꯂꯒ ꯇꯞꯅ ꯈꯨꯖꯦꯡ ꯑꯗꯣ ꯊꯦꯛꯆꯜꯂꯝꯂꯤꯕꯗꯨ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗ ꯔꯣꯃꯤꯌꯣ ꯅꯥꯃꯟꯈꯤꯕꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯃꯤ ꯍꯥꯠꯂꯦ ꯀꯅꯥꯅꯣ ꯅꯪꯕꯨ ꯑꯩꯕꯨꯛꯇ ꯀꯜꯂꯣ ꯍꯥꯏꯗꯨꯅ ꯀꯔꯤꯅꯣ ꯄꯪꯂꯥꯎꯗ ꯂꯥꯎꯔꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯊꯦꯛꯆꯜꯂꯛꯂꯤꯕꯗꯨꯗꯤ ꯂꯦꯞꯂꯝꯗꯦ ꯑꯁꯨꯝ ꯊꯦꯛꯆꯜꯂꯛꯂꯤ꯫ ꯔꯣꯃꯤꯌꯣꯅ ꯑꯗꯨꯝꯅ ꯀꯟꯅ ꯂꯥꯎꯔꯛꯄꯗꯨꯗ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯨ ꯄꯥꯈꯠꯅꯗꯨꯅ ꯀꯩꯗꯧꯔꯒꯦ ꯏꯕꯨꯡꯉꯣ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯟꯅꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯆꯦꯟꯁꯤꯜꯂꯛꯂꯤꯕ ꯃꯌꯥꯝ ꯑꯗꯨꯅꯗꯤ ꯀꯔꯤꯃꯠꯇ ꯎꯔꯝꯗꯦ꯫ ꯔꯣꯃꯤꯌꯣꯅꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯑꯃꯨꯕ ꯃꯃꯤ ꯑꯗꯨꯕꯨꯗꯤ ꯎꯔꯤ꯫ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯎꯔꯦ ꯔꯣꯃꯤꯌꯣꯒꯤ ꯃꯈꯨꯠ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯏꯔꯒ ꯑꯁꯨꯝ ꯈꯨꯖꯦꯡ ꯑꯗꯨ ꯊꯦꯛꯆꯜꯂꯛꯂꯤꯕꯗꯣ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗ ꯃꯌꯥꯝ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯨꯠ ꯑꯗꯨꯕꯨ ꯐꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯐꯥꯕꯗꯣ ꯈꯔ ꯋꯥꯔꯤ꯫ ꯑꯁꯨꯝꯅ ꯃꯌꯥꯝꯒ ꯂꯥꯛꯅ ꯐꯅ ꯃꯨꯛꯅꯕꯗꯨꯗ ꯍꯦꯟꯅ ꯅꯥꯔꯗꯨꯅ ꯔꯣꯃꯤꯌꯣ ꯀꯟꯅ ꯂꯥꯎꯔꯤ꯫ ꯅꯈꯣꯏ ꯃꯌꯥꯝ ꯁꯤꯗ ꯂꯦꯞꯄꯤꯕ ꯅꯨꯄꯤꯁꯦ ꯑꯃꯨꯛꯇ ꯄꯨꯊꯣꯛꯈꯣ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯔꯤ꯫ ꯑꯗꯨꯝꯅ ꯂꯥꯎꯔꯛꯄꯗꯨꯗ ꯃꯌꯥꯝꯅ ꯀꯗꯥꯏꯗꯅꯣꯅꯦ ꯃꯥꯅ ꯅꯨꯄꯤ ꯍꯥꯏꯔꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯀꯅꯥꯁꯨ ꯂꯩꯕꯗꯤ ꯎꯗꯦ꯫ ꯃꯥꯒꯤꯁꯦ ꯃꯑꯣꯡ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯔꯣꯃꯤꯌꯣꯗ ꯍꯥꯏ ꯔꯣꯃꯤꯌꯣ ꯅꯪꯅ ꯎꯔꯤꯕꯗꯨꯕꯨ ꯅꯨꯄꯤꯔꯣ ꯅꯨꯄꯥꯔꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯔꯣꯃꯤꯌꯣꯅ ꯀꯞꯂꯒ ꯀꯟꯅ लाउदुना नुपीने हाइदुना लाउरी। मसिदगिदि युमगि मियोइसिंग अदुना आमाइबा अमा तानदबदि यारोय मागिसे लाइवुंगनब माली हाइदुना आमाइबा अमाबु कौबा खुदक्ता चक्ख्रे। मसिगी मतुंग हौजिक्ति रोमियोगी मखुत्ता तौरंबदो खंगथा थादोरक्ली। अदुमना खंगथा थादोरक्पदुत्ता महाकी थेक्सेलक्लिबा मखुत अदुपु मुखत्नबा होनरिबसिंग अदुना फाबा नंगहौदबदगी खंगथेक थेकत्पदा रोमियोगी मखुत अदो तसेंगना हतमुक्सु सरुदो हंगनाथोकपगुम सिंगली तत्किबगुम यामना कन्ना नाखी। मखुत अदुसु पोंखत्पना अमुक तोइबा चिंगमुक वांगले सागरपना सुमै हौरी। मतम अदुता रोमियोना कन्ना लाउरगा महाक अदुमक ज्ञान मांगख्रे नामनखिबना। नेहाक लेरगा आमाइबादुसु लाक्ले अदुगा रोमियोदा करी तौख्रिबनो हाइदुना हंगी। रोमियो हौजिक्ति वाखल लाक्लबनी। महाकना स्कूलदा थिंगनखिबा अमति हौजिक मंगोंदा उखिबसिंग अदु आमाइबा अदुता वारी लिदुना ताहल्ली। मदु ताबदा आमाइबा अदुना आई येंगे अइना येंगलगने लोइनमक फगदोरिबनिको असोमना हाइरगा रोमियोगी मसा पाइदुना मिहुन पाइदुना येंगलक्ली। असोमना येंगलकपदा आमाइबा अदुना खंगली हौजिक्ति अंगांग असिगी मनाक्ता थवाई मिरेल अमा ngaarlaita laktuna angang asida awaba piri। थवाई मिरेल असिना करिगुंबा अमदि हाइनिंगले हायुसी। मतमदुता आमाइबा अदुना हाय थवाई मिरेल असिना नंगोंदा करिगुंबा अमा हाइनिंगो माली। थवाई मिरेल अमा नंगा अदुमक लुनदुना लेरी।
ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯁꯤꯅ ꯀꯔꯤ ꯄꯥꯝꯂꯤꯕꯅꯣ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯅꯍꯥꯛꯅ ꯑꯃꯨꯛꯇꯪ ꯍꯪꯗꯣꯛꯂꯨ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯒꯤ ꯑꯋꯥꯕꯁꯤ ꯀꯣꯛꯀꯅꯤ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗ ꯔꯣꯃꯤꯌꯣꯅ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯂꯩꯔꯝꯕ ꯀꯥ ꯑꯗꯨꯗ ꯃꯍꯥꯛꯅ ꯈꯨꯗꯣꯝꯕꯤꯠ ꯊꯤꯟꯗꯨꯅ ꯃꯐꯝ ꯑꯃ ꯇꯥꯛꯂꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯁꯔꯨ ꯁꯔꯥꯡ ꯈꯔ ꯂꯩꯔꯤ ꯃꯗꯣ ꯀꯣꯊꯣꯛꯂꯒ ꯄꯣꯠꯂꯣꯏꯕꯤꯌꯨ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯍꯥꯠꯈꯤꯕ ꯑꯣꯖꯥ ꯑꯅꯤꯗꯨꯁꯨ ꯃꯉꯣꯟꯗ ꯍꯥꯠꯍꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤ ꯃꯔꯝ ꯑꯗꯨꯅꯅꯤ ꯑꯩꯈꯣꯏꯁꯨ ꯉꯝꯂꯣꯏꯗꯕꯅꯤꯅ ꯑꯩꯈꯣꯏꯅ ꯋꯥ ꯇꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯌꯥꯝꯅ ꯐꯥꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤ ꯔꯣꯃꯤꯌꯣꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯐꯔꯦ ꯐꯔꯦ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯝꯇ ꯈꯜꯂꯨꯒꯅꯨꯀꯣ ꯍꯌꯦꯡ ꯑꯌꯨꯛꯇꯣ ꯂꯥꯏ ꯑꯃ ꯈꯣꯏꯔꯝ ꯊꯣꯛꯂꯁꯤ ꯑꯗꯨꯗꯨꯒ ꯃꯔꯥꯏꯅ ꯐꯖꯅꯤꯗ ꯍꯦꯔꯥ ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯌꯦꯠꯄ ꯌꯥꯕ꯭ꯔꯣ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯔꯣꯃꯤꯌꯣꯒꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯎꯔꯨ ꯄꯥꯔꯣꯏꯗꯕ ꯋꯥꯔꯤꯅꯤ ꯍꯥꯏꯗꯨꯅ ꯌꯥꯅꯗ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯩꯋꯥ ꯇꯤꯟꯋꯥ ꯈꯔ ꯁꯣꯡꯗꯨꯅ ꯂꯥꯏ ꯇꯤꯟ ꯈꯔ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯅ ꯈꯣꯏꯔꯝꯕꯤꯔꯤ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯕ ꯀꯥꯟꯗ ꯂꯥꯏ ꯈꯣꯏꯔꯝꯁꯤ ꯍꯥꯏꯗꯨꯅ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯈꯔꯁꯨ ꯍꯥꯏꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯅꯣꯡꯉꯥꯜꯂꯒ ꯑꯣꯏꯅ ꯂꯥꯛꯂꯒꯦ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯤ ꯔꯣꯃꯤꯌꯣꯁꯨ ꯑꯗꯨꯃꯛ ꯂꯩꯍꯧꯔꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯃꯇꯝꯗꯨ ꯑꯍꯤꯡꯒꯤ ꯄꯨꯡ 2 ꯇꯥꯔꯕꯅꯤ ꯌꯥꯏꯐꯕ ꯃꯁꯥꯗꯣ ꯍꯣꯝꯆꯥꯛ ꯆꯥꯛꯏ ꯍꯥꯏꯗꯨꯅ ꯇꯨꯝꯊꯕ ꯌꯥꯔꯝꯗꯤ ꯃꯍꯥꯛ ꯇꯨꯝꯗꯤ ꯇꯨꯝꯂꯨꯔꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯎꯔꯣꯟ ꯁꯥꯔꯣꯟ ꯃꯃꯤꯠ ꯃꯤꯀꯞ ꯄꯥꯡꯊꯣꯔꯛꯄꯗꯗꯤ ꯃꯍꯥꯛ ꯍꯨꯃꯥꯡ ꯌꯥꯝꯅ ꯁꯧꯋꯤ ꯍꯥꯏꯗꯨꯅ ꯐꯩꯖꯨꯞ ꯑꯗꯣ ꯈꯔ ꯍꯥꯏꯗꯣꯛꯂꯒ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯈꯪꯍꯧꯗꯦ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗꯣ ꯁꯨꯀꯣꯟ ꯀꯣꯟꯁꯤꯜꯂꯛꯂꯒ ꯐꯃꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯂꯣꯝꯗ ꯑꯁꯨꯝ ꯑꯁꯨꯝ ꯆꯤꯡꯁꯤꯜꯂꯛꯂꯤ ꯍꯧꯖꯤꯛꯇ ꯐꯃꯨꯡ ꯑꯗꯣ ꯏꯀꯟ ꯀꯟꯅ ꯂꯩꯔꯤꯕꯗꯨꯗ ꯂꯩꯈꯣꯝ ꯑꯄꯦꯠꯄꯗ ꯄꯦꯠꯊꯕꯒꯨꯝ ꯑꯁꯨꯝ ꯑꯁꯨꯝ ꯐꯃꯨꯡ ꯑꯗꯨꯗ ꯄꯨꯊꯔꯛꯄ ꯑꯗꯨꯗ ꯃꯁꯥꯗꯣ ꯁꯣꯔ ꯐꯨꯟꯀꯠꯂꯛꯂꯤ ꯑꯗꯨꯃ ꯇꯧꯔꯛꯄꯗꯨꯗ ꯌꯥꯏꯐꯕ ꯀꯔꯤꯅꯣꯅꯦ ꯇꯧꯔꯛꯂꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯄꯥꯈꯠꯇꯨꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯤ ꯑꯩ ꯀꯩꯅꯣꯝꯃ ꯇꯧꯔꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃ ꯂꯥꯎꯔꯛꯄꯗꯨꯗ ꯌꯥꯏꯐꯕꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡ ꯆꯦꯟꯁꯤꯜꯂꯛꯂꯒ ꯀꯩꯗꯧꯔꯦ ꯏꯕꯨꯡꯉꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯌꯥꯏꯐꯕꯗꯣ ꯀꯔꯤꯁꯨ ꯇꯧꯗꯦ ꯃꯥꯅ ꯊꯣꯛꯄ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯑꯩ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯑꯩ ꯄꯨꯊꯔꯤ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯂꯩꯔꯝꯂꯤ ꯃꯌꯥꯝ ꯆꯪꯁꯤꯜꯂꯒ ꯌꯥꯏꯐꯕꯅ ꯃꯈꯨꯠ ꯃꯁꯥ ꯐꯟꯗꯣꯛꯇꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯕꯗꯨꯗ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇꯣ ꯇꯥꯞ ꯄꯥꯏꯁꯤꯜꯂꯤ ꯑꯗꯨꯒ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯐꯕ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯂꯛꯂꯤ ꯃꯍꯥꯛꯅ ꯃꯃꯤꯠ ꯍꯦꯛ ꯄꯥꯡꯊꯣꯔꯛꯄꯒ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯃꯥꯡꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃ ꯐꯝꯂꯒ ꯃꯨꯁꯤꯟ ꯃꯨꯅ ꯂꯩꯔꯝꯕ ꯃꯃꯤ ꯑꯗꯨ ꯎꯔꯨꯕꯗ ꯌꯥꯏꯐꯕ ꯀꯟꯅ ꯂꯥꯎꯔꯒ ꯃꯍꯥꯛ ꯂꯣꯡꯗꯥ ꯇꯥꯈꯤ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯌꯥꯏꯐꯕꯗ ꯍꯪꯅꯔꯛꯏ ꯑꯗꯨꯕꯨ ꯌꯥꯏꯐꯕꯅ ꯀꯔꯤꯁꯨ ꯈꯨꯝꯗꯦ ꯃꯍꯥꯛꯇꯤ ꯌꯦꯡꯈꯤꯕ ꯃꯤꯠꯌꯦꯡ ꯑꯃꯗ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯣ ꯃꯁꯥꯅ ꯄꯥꯏꯁꯤꯟꯖꯔꯛꯂꯤ ꯑꯗꯨꯒ ꯈꯨꯠꯁꯥꯁꯤꯡꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯃꯊꯛꯂꯣꯝꯗ ꯂꯣꯡꯊꯦꯛ ꯊꯦꯛꯀꯠꯂꯛꯂꯤ ꯑꯁꯨꯝꯅ ꯈꯨꯅꯝꯂꯣꯝꯗ ꯊꯦꯛꯀꯠꯂꯛꯄꯗꯨꯗ ꯌꯥꯏꯐꯕ ꯇꯨꯃꯤꯟꯅ ꯎꯪꯂꯒ ꯂꯩꯔꯝꯕꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯑꯩ ꯇꯦꯛꯑꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯂꯤ ꯑꯗꯨꯒ ꯅꯥꯔꯦ ꯍꯥꯏꯗꯨꯅꯁꯨ ꯀꯟꯅ ꯀꯞꯂꯛꯂꯤ ꯃꯌꯥꯝꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯒ ꯃꯈꯨꯠ ꯑꯗꯨꯅ ꯃꯨꯛꯈꯠꯂꯤꯕꯗꯨꯁꯨ ꯂꯦꯞꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝ ꯆꯪꯗꯨꯅ ꯐꯥꯔꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯌꯥꯏꯐꯕꯒꯤ ꯃꯄꯥ ꯍꯣꯏꯗꯨꯅ ꯃꯥꯒꯤ ꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯂꯥꯏ ꯇꯤꯟ ꯐꯠꯇꯕ ꯆꯪꯕ ꯃꯥꯜꯂꯤ ꯑꯩ ꯑꯃꯥꯏꯕ ꯑꯃꯨꯛꯇ ꯀꯧꯔꯨꯒꯦ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕ ꯑꯃꯥꯏꯕ ꯑꯃꯕꯨ ꯀꯧꯕ ꯆꯠꯈ꯭ꯔꯤ ꯑꯃꯥꯏꯕꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯔꯣꯃꯤꯌꯣꯕꯨ ꯂꯥꯌꯦꯡꯂꯝꯂꯤꯕ ꯑꯃꯥꯏꯕ ꯑꯗꯨꯅꯤ ꯔꯣꯃꯤꯌꯣ ꯌꯥꯏꯐꯕ ꯑꯃꯗꯤ ꯈꯦꯂꯦꯟ ꯂꯩꯀꯥꯏ ꯑꯃꯗꯒꯤꯅꯤꯅ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯤꯕꯅꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯟꯗꯛꯃꯨꯛꯁꯨ ꯂꯥꯛꯂꯒ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯔꯣꯃꯤꯌꯣꯗ ꯇꯧꯔꯝꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯇꯧꯔꯛꯄꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯈꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯌꯥꯏꯐꯕꯗ ꯔꯣꯃꯤꯌꯣ ꯂꯤꯔꯛꯈꯤꯕ ꯋꯥꯔꯤ ꯑꯗꯣ ꯂꯤꯔꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯅ ꯑꯣꯖꯥ ꯑꯅꯤꯗꯨ ꯍꯥꯠꯂꯕ ꯀꯥꯟ ꯈꯛꯇꯗ ꯃꯍꯥꯛ ꯂꯩꯔꯝꯗꯩꯗ ꯆꯠꯀꯅꯤ ꯍꯥꯏꯔꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯐꯕꯅ ꯍꯣꯏ ꯅꯍꯥꯟ ꯑꯩꯈꯣꯏꯅ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯆꯪꯂꯨꯕꯗ ꯍꯥꯏꯔꯛꯄꯅꯤ ꯃꯍꯥꯛꯀꯤ ꯊꯕꯛ ꯇꯧꯔꯝꯗꯕꯗꯒꯤ ꯑꯩꯈꯣꯏꯕꯨ ꯉꯁꯤ ꯐꯥꯎꯕ ꯃꯍꯥꯛꯅ ꯑꯣꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕꯗꯨꯅ ꯐꯔꯦ ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯍꯌꯦꯡ ꯑꯁꯤ ꯂꯥꯏ ꯑꯃ ꯈꯣꯏꯔꯝ ꯊꯣꯛꯂꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯐꯒꯅꯤꯀꯣ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤꯅꯕ ꯇꯧꯔꯛꯂꯤ ꯑꯗꯨꯝꯅ ꯍꯟꯈꯤꯅꯕ ꯇꯧꯔꯛꯄ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯌꯥꯏꯐꯕꯒꯤ ꯌꯨꯝꯗ ꯃꯤꯑꯣꯏ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯧꯔꯛꯂꯤ ꯑꯗꯨꯝꯅ ꯀꯧꯔꯛꯄꯗꯨꯗ ꯌꯥꯏꯐꯕꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ
ꯀꯔꯤꯅꯣ ꯍꯦ ꯀꯅꯥ ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯆꯦꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯏ ꯃꯇꯝ ꯑꯗꯨꯗ ꯈꯦꯂꯦꯟꯒꯤ ꯃꯄꯥꯕꯨꯡꯗꯣ ꯃꯆꯥꯅꯨꯄꯥ ꯈꯦꯂꯦꯟꯗꯨ ꯀꯔꯤꯅꯣꯃ ꯇꯧꯍꯧꯔꯦ ꯆꯤꯡꯊꯦꯛꯇꯨꯅ ꯀꯔꯤꯅꯣꯃ ꯎꯔꯦ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯍꯧꯔꯦ ꯑꯣꯖꯥ ꯃꯥꯏꯕꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯕꯗ ꯑꯣꯖꯥ ꯃꯥꯏꯕꯗꯨ ꯁꯣꯝꯗ ꯆꯠꯈꯤ ꯍꯥꯏꯗꯨꯅ ꯇꯥꯛꯄꯤꯔꯛꯄꯗꯒꯤ ꯅꯣꯏꯒꯤ ꯌꯦꯡꯕꯗꯨ ꯂꯣꯏꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯣꯕꯦ ꯍꯣꯕꯦ ꯆꯦꯜꯂꯛꯇꯨꯅ ꯂꯩꯔꯝꯂꯦ ꯃꯗꯨ ꯎꯕꯗ ꯌꯥꯏꯐꯕꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯊꯣꯛꯂꯛꯂꯒ ꯂꯣꯏꯔꯦ ꯅꯈꯣꯏꯒꯤꯁꯤ ꯑꯩ ꯈꯪꯂꯦ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯨꯕ ꯑꯉꯥꯡ ꯑꯍꯨꯝ ꯑꯁꯤꯗ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯍꯥꯏꯅꯤꯡꯂꯦ ꯇꯧꯕꯇꯕꯨ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯅ ꯄꯥꯝꯂꯤꯕ ꯊꯕꯛ ꯑꯗꯨ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯇꯨꯃꯤꯟꯅ ꯇꯥꯟꯅꯔꯒ ꯇꯧꯗꯕ ꯌꯥꯗꯕ ꯊꯕꯛꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯈꯦꯂꯦꯟꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯒꯦ ꯑꯗꯨꯒ ꯍꯌꯦꯡ ꯑꯌꯨꯛ ꯑꯩꯈꯣꯏ ꯄꯨꯟꯅ ꯋꯥꯐꯝ ꯑꯃ ꯇꯥꯟꯅꯃꯤꯟꯅꯁꯤꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯑꯃꯥꯏꯕꯗꯣ ꯈꯦꯂꯦꯟꯒꯤ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯔꯣꯃꯤꯌꯣ ꯑꯃꯗꯤ ꯌꯥꯏꯐꯕ ꯃꯈꯣꯏ ꯑꯅꯤꯗ ꯇꯧꯈꯤꯕꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯇꯧꯕꯤꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯍꯌꯦꯡ ꯑꯌꯨꯛ ꯄꯨꯟꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯑꯗꯣ ꯆꯠꯈ꯭ꯔꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯟꯕꯅꯤ ꯅꯣꯡ ꯉꯥꯟꯕ ꯑꯗꯨꯗ ꯔꯣꯃꯤꯌꯣꯒꯤ ꯃꯌꯨꯝꯗ ꯔꯣꯃꯤꯌꯣꯒꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯌꯥꯏꯐꯕꯒꯤ ꯑꯍꯜ ꯂꯃꯟ ꯑꯗꯨꯒ ꯈꯦꯂꯦꯟꯒꯤꯁꯨ ꯑꯍꯜ ꯂꯃꯟ ꯑꯗꯨꯒ ꯉꯔꯥꯡ ꯂꯥꯛꯂꯝꯕ ꯑꯃꯥꯏꯕ ꯑꯗꯨꯒ ꯄꯨꯟꯅ ꯃꯈꯣꯏ ꯋꯥ ꯈꯟꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯔꯨꯝ ꯃꯅꯨꯡ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨ ꯑꯩꯈꯣꯏꯅ ꯇꯨꯃꯤꯟꯅ ꯊꯥꯗꯣꯛꯀꯗꯕꯅꯤ ꯑꯗꯨꯝꯅ ꯊꯥꯗꯣꯛꯂꯕ ꯃꯇꯨꯡꯗ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯕꯨ ꯃꯅꯤꯡ ꯇꯝꯍꯜꯂꯒ ꯃꯍꯥꯛꯄꯨ ꯑꯋꯥꯐꯝꯗ ꯇꯥꯍꯟꯈꯤꯕ ꯃꯈꯣꯏꯕꯨ ꯃꯊ꯭ꯋꯥꯏ ꯃꯥꯡꯍꯟꯈꯤꯕꯁꯤꯡ ꯑꯗꯨꯗ ꯂꯃꯟ ꯈꯨꯝꯕ ꯄꯥꯝꯂꯤ ꯑꯗꯨꯝꯅ ꯂꯃꯟ ꯈꯨꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯈꯣꯏꯅ ꯊꯕꯛ ꯇꯧꯒꯗꯕꯅꯤꯀꯣ ꯐꯔꯦ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯕꯨ ꯊꯥꯗꯣꯛꯄꯒꯤ ꯊꯕꯛꯇꯤ ꯑꯩꯅ ꯊꯣꯛꯄ ꯇꯧꯈ꯭ꯔꯒꯦ ꯑꯗꯨꯒ ꯑꯩꯅ ꯃꯊꯪ ꯍꯥꯏꯔꯛꯄꯗꯗꯤ ꯅꯈꯣꯏꯅ ꯌꯥꯗꯕ ꯌꯥꯔꯣꯏ ꯀꯔꯤꯒꯨꯝꯕ ꯌꯥꯗꯕ ꯊꯣꯛꯂꯕꯗꯤ ꯅꯈꯣꯏꯒꯤ ꯅꯆꯥꯁꯤꯡꯁꯤ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯔꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡꯗꯣ ꯌꯥꯝꯅ ꯁꯥꯎꯅꯈꯤ ꯃꯈꯣꯏꯅ ꯃꯤꯒꯤ ꯆꯪꯕ ꯌꯥꯗꯦ ꯍꯥꯏꯕ ꯃꯐꯝꯗꯨꯗ ꯆꯪꯂꯨꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕꯗꯨꯅ ꯅꯠꯇꯦ ꯃꯈꯣꯏꯅ ꯔꯨꯝ ꯑꯗꯨꯗ ꯆꯪꯅꯤꯡꯂꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯅꯤꯡꯕ ꯄꯣꯛꯂꯤꯕꯗꯨ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯀꯧꯔꯤꯕꯅꯤ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤꯗ ꯁꯥꯎꯔꯒꯅꯨ ꯍꯥꯏꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩꯋꯥ ꯇꯤꯟꯋꯥ ꯈꯔ ꯇꯧꯗꯨꯅ ꯑꯉꯥꯡ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯀꯣꯛꯁꯤꯡꯗꯣ ꯇꯥꯞ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯌꯦꯡꯂꯛꯄꯗ ꯔꯣꯃꯤꯌꯣꯒꯤ ꯃꯀꯣꯛꯇꯣ ꯈꯪꯄꯥꯏ ꯄꯥꯏꯁꯤꯜꯂꯛꯏ ꯑꯃꯥꯏꯕ ꯑꯗꯨꯅ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯅ ꯇꯉꯥꯏ ꯐꯗꯅ ꯄꯥꯝꯂꯤꯕꯁꯤ ꯃꯁꯤꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯅꯤ ꯑꯗꯨꯅ ꯃꯉꯣꯟꯗꯒꯤ ꯇꯧꯔꯒ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯣ ꯉꯥꯏꯍꯥꯛꯇꯪꯒꯤ ꯑꯣꯏꯅ ꯊꯥꯗꯣꯛꯄ ꯌꯥꯒꯅꯤ ꯑꯗꯨꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯁꯦ ꯅꯈꯣꯏꯅ ꯃꯥꯟꯅꯕ ꯑꯍꯨꯝ ꯄꯨꯂꯞ ꯐꯝꯂꯒ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯥꯏꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕꯗ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯁꯨ ꯊꯕꯛ ꯑꯗꯣ ꯄꯥꯡꯊꯣꯛꯂꯁꯤ ꯍꯥꯏꯗꯨꯅ ꯌꯥꯅꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯔꯣꯃꯤꯌꯣꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯀꯦꯟꯗꯜ ꯀꯣꯏꯅ ꯊꯥꯟꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯅꯅꯕꯒꯤ ꯊꯕꯛ ꯈꯔ ꯄꯥꯡꯊꯣꯛꯂꯤ ꯑꯗꯨꯒ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯆꯨꯊꯦꯛ ꯃꯔꯤꯒꯤ ꯀꯔꯤꯒꯨꯝꯕ ꯂꯥꯏꯌꯦꯛ ꯑꯃꯁꯨ ꯌꯦꯛꯂꯤ ꯍꯥꯏꯔꯤꯕ ꯆꯨꯊꯦꯛ ꯃꯔꯤ ꯑꯗꯨꯗ ꯔꯣꯃꯤꯌꯣ ꯌꯥꯏꯐꯕ ꯈꯦꯂꯦꯟ ꯆꯨꯊꯦꯛ ꯑꯍꯨꯝꯗ ꯐꯝꯍꯜꯂꯤ ꯑꯗꯨꯗꯨꯒ ꯆꯨꯊꯦꯛ ꯑꯃꯗꯅ ꯑꯃꯥꯏꯕ ꯑꯗꯣ ꯐꯝꯂꯤ ꯑꯀꯣꯏꯕ ꯑꯗꯨꯗꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯑꯍꯜ ꯂꯃꯟꯁꯤꯡ ꯂꯦꯞꯄ ꯌꯥꯎ ꯐꯝꯕ ꯌꯥꯎ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯩꯋꯥ ꯇꯤꯟꯋꯥ ꯈꯔ ꯁꯣꯟꯗꯨꯅ ꯍꯧꯖꯤꯛꯇꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯕꯨ ꯅꯥꯟꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯛꯂꯤ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯇꯧꯔꯛꯄꯗ ꯔꯣꯃꯤꯌꯣꯗꯤ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯆꯨꯡꯈꯠꯇꯨꯅ ꯎꯌꯨꯡꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯈꯤ ꯔꯣꯃꯤꯌꯣꯒꯤ ꯃꯌꯨꯝ ꯃꯑꯣꯡ ꯑꯗꯨꯗ ꯃꯃꯥ ꯃꯄꯥꯁꯤꯡ ꯑꯗꯨꯅ ꯄꯥꯈꯠꯆꯗꯨꯅ ꯆꯦꯟꯁꯤꯟꯒꯦ ꯇꯧꯕꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯀꯅꯨ ꯍꯥꯏꯗꯨꯅ ꯃꯈꯨꯠꯅ ꯏꯪꯒꯤꯠ ꯇꯧꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯇꯨꯃꯤꯟ ꯂꯩꯅꯔꯤ ꯔꯣꯃꯤꯌꯣ ꯃꯃꯤꯠ ꯃꯅꯥ ꯉꯧꯔꯣꯛ ꯉꯧꯅ ꯄꯥꯡꯊꯣꯛꯂꯒ ꯃꯃꯥꯏ ꯑꯗꯣ ꯅꯣꯡꯊꯛꯇ ꯌꯦꯡꯈꯠꯇꯨꯅ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯋꯥꯅ ꯆꯤꯡꯊꯦꯛꯂꯒ ꯂꯩꯕꯗꯧꯅ ꯂꯩꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯔꯣꯃꯤꯌꯣ ꯌꯥꯏꯐꯕ ꯈꯦꯂꯦꯟ ꯃꯈꯣꯏ ꯑꯍꯨꯝꯅ ꯆꯪꯂꯨꯕ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯡ ꯑꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯍꯥꯡꯇꯣꯔꯛꯂꯤ ꯈꯨꯗꯛ ꯑꯗꯨꯗ ꯑꯃꯨꯕ ꯃꯃꯤ ꯑꯃ ꯈꯣꯡꯂꯩ ꯊꯨꯅ ꯊꯣꯛꯈꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯔꯣꯃꯤꯌꯣ ꯌꯥꯏꯐꯕ ꯑꯃꯗꯤ ꯈꯦꯂꯦꯟ ꯃꯈꯣꯏ ꯑꯍꯨꯝꯅ ꯇꯝꯂꯤꯕ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯍꯥꯟꯅ ꯑꯣꯖꯥ ꯑꯣꯏꯔꯝꯕ ꯑꯣꯖꯥ ꯅꯤꯄꯥ ꯑꯃ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯅꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯁꯨꯠ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯄꯗꯨꯗ ꯑꯣꯖꯥ ꯅꯨꯄꯥꯗꯣ ꯃꯃꯤꯠ ꯈꯪꯁꯤꯡ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯀꯅꯥꯅꯣꯅꯦ ꯑꯁꯨꯛ ꯌꯥꯝꯅ ꯊꯦꯡꯂꯕ ꯃꯇꯝ ꯑꯁꯤꯗ ꯃꯤꯒꯤ ꯁꯨꯃꯥꯡ ꯃꯥꯡꯒꯣꯜꯗ ꯁꯨꯠ ꯀꯞꯂꯤꯕꯁꯤꯕꯣ ꯀꯩꯗꯧꯅꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯏꯃꯧ ꯅꯨꯄꯤꯗꯣ ꯑꯃꯨꯛ ꯐꯨꯕꯤꯔꯕ꯭ꯔꯥ ꯀꯔꯤꯅꯣ
asumna hairaga oja nupa to haugalakli aduduga mapanda parap thulakli mahana adumna thulakpada nupi ama sumang matonda phamlaga kaplibadu ubada parap changsinduna oja nupa aduna hai nakhoi amuk khanarabro ha hai ibungodi karai chakraba asumna hairakpada hojik phamnu leramba saktam mado phuk haugalai aduduga khanghaudi oja aduki manakta chungsillaktuna oja aduki mamangda leplari madu ubada oja rupa adudi khangprek khangna tung haduna tubada khongpham chahautabadagi mahak longkhrak longna tui makuna namgadabudusu makuto kanagumba amana phajankibugum nambangam hodi sumangi astar mathak aduta makokto saphu kanna jaisinduna hawjikti makokto tasengnamak nari lukham madusu I thoklei matam madutta mahaki mamangda lebliba nupi to tamna tamna changsilakli aduduga hawjikti mahaki thabak ta phamduna hawjikti makhori mapadu ta makut thamduna mami ado ilanglang panglaga leiri oja nupa aduna ngauri na hak kanano haiduna hanglakpada nupi aduna nuklaga mahaki masak takli matamado oja nupa aduna aibo amukta ngakpiyu matamdo khantha hawtabadigi thokibani hek hairakpaga hawjikti laimu pon khrab thawai nupi aduna oja nupa aduke mangado tunglomda laithiektuna thanamlei oja nupa aduki mangado tunglomda laithiekkhibaduta marai tingthoktuna mamit ado I mongangshillaga ikheng haigatuna mahak sangna taduna lehokhi madugi matungda atopa mahakpu laknakhiba oja nupa aduki mayumda laklei matamada oja nupa adudi yaman nungaina tumdun leiri matamdo numidangi matam oibanina matamadu da khanghaudi oja nupa do kanagumba amana machin mensilapugum sor phunlakli adumna sor phulakpadu ta mahakna kadai tano haiduna phuk hawgulakpadati mahaki sor honbado ngamdaduna iphun phunjali masidagidi mahak karino tawriba sibu haiduna sor do horana yamna kana honabadagi amuk ngamlakli matam maduta mapanda kanagumba nupi amagi khonjalda oja adupu oja haiduna kaubigi khonjal tari matam maduta oja nupa dona kana horaba janone somdana mror masur phulinga sida asumna hairaga parap tholakpadati sumang maton adutta nupi ama leptu leramli oja nupa aduna ai ibema kaidore nangde kana hangbano haiduna hanglakpada nupi aduna oja ai ojabu kawba lakjadibani hairakli oja nupa do mangolda ki sumang lomda kumtharakli aduga kariginone haiduna hanglakpaduta mamai satlai thurai nupi ado matam maduda hojikti oja nupa aduna uri madudi makhoina nungsileitana hatpi khraba makhoi ki satri aduni haibasi masidagidi mahakna khonglei tuna imungda chensin khiga torokpada mahaki makhongdo kanagumba amana khangyan jalakli makhut masa punamak kanagumba amana phajin khibugum torokpadutta masa ato chaptingna migi mangol gi istiar adutta mamaina upsalli istiar ki mapan adutta nakhang amati natun ki sumang aduta thomjanbadagi yamang parengdo hawjikti tasengnamak segaiduna yamna I thoklei maya adusu sabak ama lithoktuna leiri chaina kholaduna yamna kana lauki oja do matamaduta imungi mising kaunaba yoroba jatno haiduna oja aduna laukhibadagi imungi mising chenthoknarakli matamaduta oja nupa ado suri makha aduta thoro ondu lerami matamada oja to kanagumba amana sor menchingibugum sor phunjinduna mahak sor honbang ngamdana makhongdo phiring kaudun leiri amit mana punamak sab jungkhallaklei adama torpuda bayamna kaidoroge haiduna hangli adu oja nupa aduri phrang chunglamlaga masa do sor honbang ngamdana phunjin khraga adu wana humangna pi kangduna masa do khudak aduta thawai manglei masigi matung khanghaudi lairibasing adubu thongairamlaga sauhumma paithokhi karino tawribasibo haduna mayam gurung chinthoknaraga jaga amada lei aduga tamna changsillaktuna oja adugi asiba haksang ado yengnakhi somdana kamdauri thawai mirel ado magi rum aduda amuk changkhri matam aduda romeo do mamit mana worong okhatuna masa adu thak tiklaga leirambadu mamit chatpisanki aduga leimaida bom hai thakri amai badu chensil laktuna hai hojiti lai khorambasu loi aduna ngangse gyan lakna ba amuka tausi haiduna isinga sengba khara laiwatinwa khara sonduna khikpadagi romeo wakhal lakhi masidagi ti amai ba aduna hayeng nong hek nganbaga angang singa sina hairiba saru polang le hui hairiba mafam maduta police jauna tawduna chatkadabani
ꯑꯗꯨꯒ ꯁ꯭ꯀꯨꯜꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯃꯗꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯗꯁꯨ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯇꯧꯈꯥꯏꯗꯨꯅ ꯌꯦꯡꯍꯟꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈ꯭ꯔꯕꯗꯤ ꯀꯔꯤ ꯑꯃꯠꯇ ꯑꯉꯥꯡ ꯑꯁꯤ ꯇꯧꯔꯛꯂꯔꯣꯏ꯫ ꯑꯁꯣꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯑꯗꯨꯗꯤ ꯆꯠꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯔꯣꯃꯤꯌꯣ, ꯌꯥꯏꯐꯕ, ꯈꯦꯂꯦꯟ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯑꯃꯥꯏꯕꯗꯨ ꯌꯥꯎꯅ ꯁ꯭ꯀꯨꯜꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯗ ꯂꯥꯛꯂꯦ ꯑꯗꯨꯒ ꯄꯨꯂꯤꯁꯇꯁꯨ ꯄꯥꯎ ꯄꯤꯗꯨꯅ ꯄꯨꯂꯤꯁꯁꯨ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯀꯧꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡꯏꯟꯅ ꯔꯨꯝ ꯑꯗꯨ ꯊꯣꯡ ꯍꯥꯡꯗꯣꯛꯂꯒ ꯅꯍꯥꯟ ꯃꯈꯣꯏꯅ ꯅꯨꯄꯤ ꯑꯃꯅ ꯈꯨꯗꯣꯝꯕꯤ ꯊꯤꯟꯈꯤꯕ ꯖꯒꯥ ꯑꯗꯨꯗ ꯇꯧꯈꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗ ꯑꯋꯣꯏꯕꯃꯛꯀꯤ ꯅꯨꯄꯤ ꯑꯃꯒꯤ ꯁꯔꯨ ꯁꯔꯥꯡ ꯂꯩꯔꯝꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯗꯣ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯌꯥꯏꯐꯕ ꯑꯃꯗꯤ ꯔꯣꯃꯤꯌꯣ, ꯈꯦꯂꯦꯟ ꯃꯈꯣꯏ ꯑꯍꯨꯝꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡꯏꯟꯅ ꯍꯧꯅꯕꯤ ꯃꯇꯨꯡꯏꯟꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯇꯨꯅ ꯄꯣꯂꯣꯏꯈꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤꯗꯤ ꯔꯣꯃꯤꯌꯣ, ꯌꯥꯏꯐꯕ, ꯈꯦꯂꯦꯟ ꯃꯈꯣꯏ ꯑꯍꯨꯝꯗ ꯇꯧꯔꯝꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯐꯗꯨꯅ ꯃꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯟꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯥ ꯑꯃꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯁꯨ ꯁ꯭ꯀꯨꯜ ꯀꯥꯗꯨꯅ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫